Good morning, ma'am. Kurumjari notice window na ay kuding isentok saba news analysis program da talk show Mangangcha ma'am butaram luxury ngasi manipur da phone riba tawan tongan pause sing di oriba moroi pausing kar khana nagidama koi study of the election le bire ma'am thudok indon sakhang naraba political activist mingon panjab da oja HAOBIJAM GEETAJEN oja sutaram luxury jahan basidi koi manipur da phone riba tongan pause sing di oriba moroi pausing asi thambagi tanja do lojage koi phone phamda Pakistan ge attack mai pakan khidre Lahore da laiba makoi gi air defense system thugai khre irang lakshin na high court ki wafam manipur government na inkide sidat middle aduga congress na armed forces da solidarity utpagi ngasi imphal da su tiranga leli satkadori rims ki director pham sindo haidana khongin jangsen beleptri lena naharol gi thodang da operation sindur da terrorist am hen hatfungam khre Lorena Center na all political party mifam da phongdokre High Court na irang lakshin naba mathau ta ba thabak paikhalu haiba khangal labasu leingak na ningthina fa ngakpungam kide sirat midu na phongdok ba phom sidum phongli aduga Siri festival yengana ba bus ahum nungti gi bus service tawgadori aduga koigi sanalai bakta koi National Medical Commission na Zenems da so cause notice tharakre Pakum pirak trabadi makata na kudong sawa piraroi NMC duga kogi welon pauda Operation Sindur all party meeting pangthokre yamdrabada terrorist samrom hatkre Defense Minister Rajbaban amasung Manipur lenga ki maikai Red Cross Society Manipur da makata na mateng pangkhigani Governor kogi Sangai Express ta Pahalgam terror attack matungda Lahore gi air defense system thugai khre party pumnamak lenga kapun na chatmina bada yana khre lona koi gi zenim sam de teams ki matang da yauri ado ahan bada wajat lak siding isine koi gi huji phongphung sana tawriba koi gi India sum Pakistan ni marakta tawriba landa haiba dare Pahalgam terror attack ki matungda Lahore gi air defense system thugai khiba aduga terrorist amrom hat ki baloi na political party sing punna satmin na done koi ki lan theng asida saruk yamina gani habna sing wafum phongdu le wafum sing si di kamaina yengbe an bada notice window yang biri ba manipur ja khudum ka kun chari na sigi hosho biri ba koi ja thok Mangangcha ma de hosta khudum ka kun chari uja Mangangcha hujik lai ba Pakistan ma di India gi akan malan hai tare ko akan malan si yamna koi lumna lo ba hai tare ko hoksin lo ba dugum ba lan mani thamjage Hadisi ekoi border area ko border area ori ba ko gi northeast ki state manung da su border area ori ba state sing the particular ekoi gi Pakistan gan ang lady ba dugum bang sagi nearest hai tare ko state sing hai tare ko haji ram red alarming hai tare red high alert security zone koi obi jaga jing section lain na ba ta koi sem sablo linare ko hadisi marina particular Jammu Kashmir da di sen haji am kan na koi ko thona di lai ba point di ko na ngari yang kan dai ko na yang jaba ya basi ko gi mamangi ko gi Pahalgam attack hai tare ko Pahalgam attack ta ko gi lam koiba lakjaba lam koija ba dugumba tourist kunataru spot ta dungo ko Pahalgam spot ta dum ko hakthi na ko gi hanga hai tare ko chingna bang ko hanga ko ko thar ga halam hai tare ko sugumba thodok si makha tarak bada India gi home minister amdi prime minister na ko terrorist hai ba ko gi group hai tare ko terrorist hai ba hi jide ko ta sengna zero tolerance ko ngapi roi mo ga samaram ba mo gi mateng pangam ba kui moksu ko lem tharoi na mo promises tawre adu makha chathrak bada koi yamakan man lan ma jikhan basem thanare lan honare hojiko adu bu sagi areas da koi maroi na terrorist kambu sing si maroi na nganglo pi ba na terrorist sing pham pi ba adu gumba sagi leba am oi ba Pakistan si India na yam kan na madu koi yaning da phung le ko adu hajiti ka tawre Pakistan na mo pir khipa khun si ekoi terrorist ki thabak tori bising du ekoi gamai na de ha ba thamgi ko thamna terrorist ki leifam tansen na ba terrorist leifam thugai ba terrorist har na hona matam da ngasi maksu ekoi adum yauri ko operation sindur da ekoi India na ko gi yam dra terrorist chama ko terrorist chama rom hatle na ngasi defense minister na phongdu pau khai phange defense minister na phongdu pau manung da ekoi kui na ngasi ngarang ta another 3-4 days back ko ekoi India na satha strike ta koi Pakistan ni civilian yauna sibai pau koi dum phangre adagi Pakistan na mu madu gi tari halak pa haidar kul halak pada mu India ki civilian misam yauna ngang yauna sibai pau koi phangre ko adi hajik lan si
ꯂꯥꯟ ꯁꯤꯗ ꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯀꯤꯁꯇꯥꯟ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯂꯥꯟ ꯑꯃ ꯇꯧꯔꯦ ꯆꯠꯊꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯥꯔꯦ ꯀꯣ ꯏꯐꯨꯡꯃꯛ ꯎꯔꯦ ꯑꯗꯨꯅ ꯑꯁꯤꯒꯤ ꯂꯥꯟꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯇꯦꯔꯣꯔꯤꯁ ꯍꯥꯏꯕ ꯄꯣꯠꯇꯨ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯖꯤꯔꯣ ꯇꯣꯂꯔꯦꯟ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯃꯅꯤꯄꯨꯔ ꯈꯤꯇꯪ ꯁꯨꯝ ꯄꯟꯖꯔꯝꯕꯅꯤꯀꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯣꯔꯤꯂꯦꯇꯦꯠ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯑꯅꯤ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯆꯍꯤ ꯑꯅꯤꯁꯦ ꯂꯥꯡ ꯂꯩꯁꯤꯗ ꯑꯩꯈꯣꯏ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯃꯤꯆꯝ ꯍꯥꯠꯂꯤ ꯃꯤꯆꯝꯗ ꯑꯀꯥꯏꯕ ꯃꯤꯆꯝ ꯍꯥꯠꯂꯤ ꯃꯤꯆꯝ ꯐꯥꯏ ꯄꯨꯜꯂꯤ ꯊꯤꯕ ꯈꯪꯍꯟꯗꯦ ꯑꯗꯨꯒ ꯁꯤꯚꯤꯂꯤꯌꯟꯗ ꯈꯨꯠ ꯊꯥꯏ ꯑꯗꯨꯒ ꯗꯦꯟ ꯇꯨꯝꯃꯒ ꯂꯩꯖ ꯃꯤ ꯍꯧꯗꯣꯛꯑ ꯍꯥꯠꯂꯤ ꯀꯣ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝ ꯐꯥꯔ ꯄꯨꯈꯤꯕ ꯍꯣꯁꯇꯦꯜ ꯑꯣꯏꯅ ꯐꯥꯔ ꯄꯨꯔꯒ ꯍꯥꯠꯂꯤ ꯀꯣ ꯅꯨꯄꯤ ꯑꯉꯥꯡ ꯂꯦꯝꯅ ꯊꯥꯗꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯅꯠꯇꯦ ꯀꯣ ꯔꯦꯀꯣꯔꯗ ꯁꯥꯈꯤꯅꯤ ꯀꯣ ꯃꯤꯌꯥꯝꯅ ꯈꯪꯕ ꯄꯣꯠꯅꯤ ꯔꯦꯀꯣꯔꯗ ꯁꯥꯈꯤꯅꯤ ꯃꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯨ ꯖꯤꯔꯣ ꯇꯣꯂꯔꯦꯟꯗꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯊꯛꯁꯤꯡꯅꯁꯨ ꯈꯔ ꯇꯧꯍꯟꯅꯤꯡꯕ ꯈꯔ ꯂꯩ ꯀꯣ ꯑꯗꯨꯕꯨ ꯈꯤꯇꯪ ꯈꯥꯏꯗꯣꯛꯆꯔꯀꯥꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯉꯔꯥꯡꯃꯛꯇꯁꯨ ꯑꯩꯈꯣꯏ ꯄꯟꯖꯥꯕꯀꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯅꯤꯌꯔꯦꯁ ꯖꯒꯥ ꯑꯃ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯁ꯭ꯀꯨꯜꯒꯤ ꯍꯣꯁꯇꯦꯜ ꯂꯩꯕ ꯖꯒꯥ ꯑꯃꯗ ꯇꯥꯁꯜꯂꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯟ ꯕꯣꯝ ꯂꯥꯛꯄꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏ ꯇꯥꯔꯦ ꯊꯥꯗꯕꯒꯤ ꯄꯥꯎ ꯇꯥꯔꯦ ꯏꯟꯗꯤꯌꯥꯅ ꯃꯗꯨ ꯃꯇꯝ ꯆꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔ ꯂꯥꯛꯁꯤꯜꯂꯒ ꯀꯥꯞꯊꯕꯒꯤ ꯄꯥꯎ ꯇꯥꯔꯦ ꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯦꯠ ꯐꯥꯎꯕꯗ ꯑꯗꯨꯝ ꯅꯨꯡꯗꯥꯡꯗ ꯃꯩ ꯊꯥꯟꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯉꯥꯟꯅ ꯂꯩꯕ ꯈꯣꯠꯄ ꯂꯩꯍꯟꯕꯤꯒꯅꯨ ꯀꯥꯏꯅ ꯑꯩꯈꯣꯏ ꯐꯣꯡꯕ ꯑꯩꯈꯣꯏ ꯎꯔꯦ ꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯕ ꯐꯤꯕꯝꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏꯅꯤ ꯍꯛꯆꯤꯟꯅ ꯂꯧꯗ ꯌꯥꯔꯣꯏ ꯀꯣ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒ ꯗꯦꯟ ꯑꯩꯈꯣꯏ ꯃꯣꯞ ꯗ꯭ꯔꯤꯜ ꯇꯧꯗꯅ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯃꯌꯥꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯋꯥꯟ ꯇꯥꯏꯝ ꯀꯣ ꯅꯣꯔꯠ ꯏꯁꯀꯤ ꯃꯅꯨꯡꯗꯁꯨ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯃꯌꯥꯝꯁꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯨ ꯌꯥꯎꯅ ꯍꯧꯖꯤꯛ ꯃꯣꯞ ꯗ꯭ꯔꯤꯜ ꯇꯧꯗꯅ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯦꯂꯥꯔꯃꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝ ꯁꯥꯊꯤꯕ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯁꯨꯝ ꯊꯪꯅꯕꯗ ꯑꯩꯈꯣꯏ ꯕ꯭ꯔꯍ꯭ꯃꯥꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯟꯃꯥꯔꯒꯤ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯊꯣꯛꯅꯔꯤꯕ ꯂꯥꯟꯁꯤꯒꯤ ꯃꯣꯏ ꯁꯤꯚꯤꯜ ꯋꯥꯔ ꯇꯧꯅꯔꯤꯕ ꯂꯥꯟꯁꯤꯒꯤ ꯅꯤꯌꯔꯦꯁ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯔꯤꯐ꯭ꯌꯨꯖꯤ ꯃꯌꯥꯝ ꯍꯩꯖꯤꯜ ꯂꯩꯔꯤꯕꯅꯤꯀꯣ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝ ꯍꯩꯖꯤꯜ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯕꯣꯔꯗꯔ ꯀ꯭ꯔꯣꯁ ꯇꯧꯔꯒ ꯃꯅꯤꯄꯨꯔꯗ ꯂꯩꯁꯤꯟꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯁꯤꯜꯂꯒ ꯑꯗꯨꯝ ꯂꯥꯟ ꯊꯦꯡꯅꯕ ꯈꯣꯠꯅꯕꯒꯤ ꯋꯥꯊꯣꯛ ꯃꯌꯥꯝ ꯊꯣꯛ ꯂꯩꯔꯤꯕ ꯄ꯭ꯔꯃꯥꯟꯅꯤ ꯁꯤꯒꯤ ꯃꯇꯥꯏꯗ ꯑꯃꯨꯛ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛꯁꯦ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯑꯃꯨꯛ ꯅꯣꯔꯠ ꯏꯁꯀꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯇꯔꯨꯛ ꯇꯔꯦꯠꯁꯤ ꯑꯩꯈꯣꯏ ꯑꯅꯗꯔ 3-4 ꯗꯦꯖ ꯂꯧꯁꯤꯟꯕ ꯉꯝꯃꯤ ꯀꯥꯏꯅ ꯃꯣꯏꯅ ꯄꯥꯎ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯔꯤꯅꯤꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯌꯦꯡꯀꯥꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯊꯦꯡꯅꯔꯤꯕ ꯂꯥꯟꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯇꯔꯥꯏ ꯂꯧꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯅꯤꯌꯔꯦꯁ ꯑꯦꯟ ꯗꯤꯌꯔꯦꯁ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯉꯥꯛꯊꯣꯛꯆꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯄꯥꯝꯕꯩ ꯃꯌꯥꯝꯁꯤꯡꯁꯦ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯁꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯁꯤꯅ ꯃꯗꯨ ꯌꯦꯡꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯐꯤꯕꯝ ꯀꯣ ꯑꯗꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯛꯇꯝ ꯀꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯤ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯑꯦꯅꯤ ꯃꯣꯃꯦꯟ ꯑꯃꯗ ꯉꯁꯥꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯣꯏꯁꯅꯨ ꯄꯥꯀꯤꯁꯇꯥꯟ ꯑꯣꯏꯁꯅꯨ ꯑꯗꯒꯤ ꯃꯦꯟꯃꯥꯔꯒꯤ ꯕꯔꯃꯥꯒꯤ ꯑꯣꯏꯁꯅꯨ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯑꯦꯠ ꯑꯦꯅꯤ ꯃꯣꯃꯦꯟ ꯑꯃꯗ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯥꯗ ꯂꯥꯟꯗꯥꯔꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯁꯨꯝ ꯂꯩꯅꯕꯅꯤꯅ ꯃꯗꯨ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏꯅ ꯄꯥꯀꯤꯁꯇꯥꯟ ꯈꯛꯇꯪ ꯎꯕ ꯌꯥꯗꯕ ꯂꯩꯔꯤ ꯀꯣ ꯄꯥꯀꯤꯁꯇꯥꯟ ꯈꯛꯇꯪ ꯎꯕ ꯌꯥꯗꯕ ꯂꯩꯔꯤ ꯑꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯅ ꯇꯧꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯈꯠꯅꯔꯤꯕ ꯃꯔꯛꯁꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯆꯤꯡꯅꯤꯡꯉꯥꯏ ꯑꯣꯏ ꯑꯗꯨꯝ ꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯁꯦꯟꯇꯔꯒꯤ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯞꯅ ꯍꯨꯝꯁꯤꯡꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥ ꯂꯩꯕ ꯁ꯭ꯇꯦꯠꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯁꯣꯛꯄ ꯌꯥꯎꯗꯅꯕ ꯑꯃꯗꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯉꯟꯅ ꯂꯧꯈꯠꯅꯤꯡꯕ ꯑꯄꯥꯝꯕ ꯊꯝꯖꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯤꯌꯔꯦꯁ ꯗꯤꯌꯔꯦꯁ ꯄꯥꯀꯤꯁꯇꯥꯟꯒ ꯅꯛꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯗꯨꯁꯨ ꯇꯁꯦꯡꯅ ꯃꯗꯨ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯁꯤ ꯇꯁꯦꯡꯅ ꯑꯦꯠ ꯑꯦꯅꯤ ꯃꯣꯃꯦꯟ ꯑꯃꯗ ꯈꯪꯍꯧꯗꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯁꯥꯊꯤꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯂꯟꯖꯥꯎ ꯑꯃ ꯑꯣꯏꯕ ꯐꯤꯕꯝꯁꯨ ꯂꯩꯕꯅꯤꯅ ꯃꯗꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥꯁꯤꯡꯒꯤꯗꯃꯛ ꯁꯦꯐꯇꯤ ꯑꯣꯏꯅꯕ ꯀꯣ ꯑꯗꯨ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯒꯤ ꯂꯩꯔꯤꯕ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯂꯩꯕꯤꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯁꯣꯛꯄ ꯌꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯀꯩꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯁꯤꯅ ꯃꯗꯨ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯗ ꯃꯗꯨ ꯗꯥꯏꯔꯦꯛꯁꯟ ꯄꯤꯕꯤꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯃꯤꯖꯔ ꯍꯥꯏꯇꯥꯔꯦꯀꯣ ꯂꯧꯈꯠꯅꯕꯒꯤ ꯑꯄꯥꯝꯕ ꯑꯍꯥꯟꯕ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯃꯈꯥ ꯇꯥꯕꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯖꯥꯅꯁꯨ ꯄꯟꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯆꯍꯤ 2 ꯍꯦꯟꯖꯤꯜꯂꯛꯂꯕꯁꯤ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯖꯁꯇꯤꯁ ꯍꯥꯏ ꯀꯣꯔꯠꯀꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯖꯁꯇꯤꯁ ꯑꯣꯏꯔꯝꯕ ꯁꯤꯗꯥꯔꯊ ꯃꯤꯔꯗꯨꯜꯅ ꯐꯣꯡꯗꯣꯛꯈꯤꯕ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯕꯥꯔ ꯑꯦꯟ ꯅ꯭ꯌꯨꯁ ꯍꯥꯏꯕ ꯃꯥꯒꯤ ꯆꯦꯅꯦꯜ ꯑꯃꯈꯛꯇ ꯗꯤꯖꯤꯇꯦꯜ ꯆꯦꯅꯦꯜ ꯑꯃꯈꯛꯇ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯃꯈꯛꯇ ꯃꯥꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕ ꯍꯥꯏ ꯀꯣꯔꯠꯀꯤ ꯋꯥꯐꯝ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯏꯟꯈꯤꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯍꯥꯏꯔꯤꯕ ꯄꯥꯎꯁꯤꯗꯤ ꯑꯣꯖꯥ ꯀꯃꯥꯏꯅ ꯌꯦꯡꯕꯤ ꯃꯁꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯃꯉꯥꯡꯆꯥ ꯀꯩꯅꯣꯅꯤ ꯍꯥꯟꯅꯒꯤ ꯐꯣꯔꯃꯔ ꯁꯤꯗꯥꯔꯊ ꯃꯤꯔꯗꯨꯜꯅ ꯐꯣꯡꯗꯣꯛꯏꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯕ ꯌꯥꯏ ꯀꯣ ꯃꯥꯅ ꯁꯤ ꯐꯣꯡꯗꯣꯛꯏꯕ ꯋꯥꯐꯝꯁꯤꯗꯩꯗ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯣꯔꯠ ꯏꯁꯨ ꯑꯗꯒꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯗꯩ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯃꯥꯒꯤ ꯁ꯭ꯇꯦꯇꯁ ꯀꯣ ꯑꯗꯒꯤ ꯗꯦꯟ ꯍꯤꯡꯃꯤꯟꯅꯔꯤꯕ ꯄꯨꯟꯁꯤ ꯑꯗꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯑꯗꯩ ꯐꯪꯉꯤꯕ ꯃꯥꯒꯤ ꯀꯣꯇꯥ ꯁꯤꯁꯇꯦꯝ ꯃꯅꯤꯄꯨꯔꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯃꯩꯇꯩꯁꯤꯡꯅ ꯍꯤꯡꯉꯤ ꯄꯨꯟꯁꯤ ꯃꯍꯤꯡꯒꯁꯤ ꯌꯥꯝ ꯀꯟꯅ ꯃꯁꯤꯗ ꯌꯥꯝ ꯃꯆꯥ ꯁꯦꯡꯅ 1 by 1 ꯏꯗ꯭ꯔ ꯐꯥꯎꯕꯗ ꯁꯨꯞꯆꯠꯂꯀꯥꯟꯗ ꯃꯥꯅ ꯄꯣꯏꯟꯠ ꯈꯔ ꯊꯝꯕꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯎꯕ ꯈꯔ ꯂꯩ ꯀꯣ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯐꯣꯡꯗꯣꯛꯏꯁꯤ ꯉꯁꯥꯏꯒꯤꯁꯦ
bar and the bands ko news agency amada manako ani shubo na phondok ni magi interview ji ko ani shubo ina khagi magi interview pibani sida mana hairi si matam do da mana ko maitai sing si haji hingi ba pusi mahing ji ko manipur gi pak 24 square kilometer lai jadi ba pak 24 square kilometer gi manung si da khoi haji lai ri ba tampaki area hai tare ko tampaki area gi pak chawba dagi den se chingi pak chawba hai tare ko chingi pak chawba tampaki pak chawba area sing manung si da tampaki pak chawba si khoi punna kaini only 10% hai tare ko 90% amana kai dawre 90% amana chingi area oire chingi hai bidi khoi hills area kolbi area se or kan khoi tampaki plain area sidina khoi only 10% ta oiba 10% manung si kai dawre khoi se loktak ki adagi lobuk ki kai khadok matung da khoi maruina hingiba praja miyam sine hingi punsi mahing sine hingi jaga khara je only 8% ta ne ba ko 8% is kai dawre main majority or manipur ki population apun ma population miyoi lakh khara lebagi manung sigi manung da khoi 36 point ko 36.49 lakhs ko miyoi lakh 13 mu lebagi manung sigi da 50% hai dare ko almost 15 lakhs hai dare ko 16 almost 16 17 lakhs hai dare khoi ato khudami na frup khara ga pulla kanda khoi 50% amadi hazgi lei 8% gi area sida khundara lei ne ba ko adu another 50% amana ngasai chai ga lei ba mayam jina ngasai singi area sida ngasai 90% area lei silini ba ko ana sumba 90% gi area sida jom ke daure sorry 50% gi area 8% gi area sida ke daure amu 90% gi area da lei ba ngasai gi ato ba singi area gi sinau sing ju ke daure ngasai gi plain gi area 8% da bu khila amu punna khunda minari bane ba ko asmaina sum aikogi lei plain area da manipur gi park square kilometer 22,238 square kilometer gi manung sida aikogi chingi area na 20,001 or matung da aikogi valley area da ji oi dise 2,237 square kilometer ko area manung sida aikoi punna ta national taminari bane ko adugi tasna badugi oi bang sagi awas thing ama leire dena mana manipur ji mana se policy manipur ji industry leite ko atopa hirama mata dang sagi thawak piga da bang sagi thawak mana kana phamu ya badugumba job security ba jaga leite ko dena mana sagi maitai sing jina ma general category on chaki banina sagi general category is the population ju yam ba ko 50% ju oi ba aduga general category chaki na mai thawak phanu hona ko dam dam adugi samisa awan da setting na ma yam ji leire phundu e mana aduna maram or kan da ka dawre manipur ki maitai community sing si as per sagi logi matung ina tare ko as per logi matung ina khoi si sagi sul caste ko sul tribe ki level list madu onkhol pada madu maram chai onkhol thu e na sul tribe di man sul tribe kangus ne khoi court case tore posak tu mana chief justice or ngai manung di da mana government da madu ki opinion ko chik tok bune mana ko haidi maitai na sul tribe lista chanba ya pb on hari biji matang da government kari opinion lei kari okhron lei madu thamo waina madu gi potu directive ho to bune ko order to kusna te ko to dia na to kusna te madu gi order du thok matam directive pi matam da government na madu yani bu ju hai da ba yaro ju hai da ba ko kai on ta hai na nam silent oina na du gi area du ne ba sai sai area sida ngasagi hana chief justice na ngasagi irang laksin na ba ko high court ki ofam manipur government na inki de ga hari je sai area sida ne ba ko duna ngasagi atopa ngasagi sana lewa press na hari je irang laksin na ba high court na pikhi ba yathang lenga na inki de ga na sipal le ba ko na su ma yam je ta sing na lenga ama oina ko matam tungina tholai problem jing ji ta sen ngak pa sen bana ta kana irang tholok pa ya ba khop ma jing matam tungina phana kupna yeng bira matung da adu gi ba decision ma phasan lobi tara ga di irang thom da su have ne ko adana lai ba issue je ekoi tawbagi budi sugumba court ki directive amagi matungina irang thoki bagi macha am oi khibani ga na mana phonu kusu lei ko adu tar ga su issue di sigi issue je na te ba ko issue sin te have di issue di wahok dukti sigi oi posok sida mami thangre du mamang de khona lakri ba government gi oi ba different missionaries mayam mana ko different missionaries mayam mana missionaries mayam nga si thangi ba report ki matung ina ta manipur da influx tawra sangi ba illegal immigrant mayam ma adagi war on drug ki mayam ma adagi manipur sida takai phana am chang ba ko khoi kaino ma thoning ba tare ko manipur si kaino ma thoning ba manipur gi lei ba khoi gi no si thugai ning ba ta kana manipur gi lei ba mai ti community si ta sen namsan ma gi intention ma lei ba kamu furu khra leiram me ha ba si confirm ne ko adu ma lei ba dum ka dawre adu kana no adu ma lei pa adu ma pamba manipur namsan ma pamba thugai ba pamba adu ma mayam dum ka dawre cookie ji use and abuse khulai na si na bi ka ka dawre manipur thugai ram silakun ha ba si mu kham chang ne ko adu hasu si ka dawre madu gi gumba injil liba madu gumba masagi support of slim kana no hita gadi indagi lei ba missionaries ko indago mengi lei ba bukchen seng da ba dugumba leaders ni ko khar sana ha ba ju sai sai ani phung phar ko khang mangam medana ko ana suma mayam ji ura kanda high court ki lei ba jik lei bi ba ko gi sidar nudun daga phungdu ba pham ko in other sense
mana piba point me ama sida khoi yaning basu leiri manam di haji manipur gi maitai sin hingi punsi mahing ko adu leiri ba khoi geography gi leiri magi lam structure gi leiri style hingi leiri punsi mahing oire mong yam ji gi pen pen me aman thami ji khoi yaning ba lei ko aduna leiri issue jing ji da government na piba directive ama manipur lenga na in gida ba ga bi ju ta sina ta sai area sida manipur se law se manipur yor kan di ojamangcha adu mo mani ko manipur se mo mani ha dum ko shu khoi khoi ka hani leiri political leaders in sanai political drama me am ju ura kan khoi dum khang mangam hetare ko dum ka hani khara sanga leiba to wanga ma kangbu khara dum tok tok ba ko adagi maran di sanga leji da ba dai to wangam dum kangbu nang sagi chum chum na dum aram dum ta ba ki chana bi hetare ko dum masi yaw dum hetare pramani ko duna leiri shuji matang de khoi kuma yeng ba ya ba ji ojamangcha hirama ma boishnu sagi leiri ba lengak si leiri ba leaders in na thamoi seng na ko yam sang long tam vision amagalone na yeng ba mi amagalone na khoi kaidong min sigi kaidong sigi ha potuma di khoi ta sena leiri leadership option seng ta khoi yaw dum mar kan da he crime thole ba sumi thamjage ko aduna leiri se mabuk seng ba leader yam yakshla ba adu moina masagi jati fruit ki madi miyam gi madi leimine khunda mine fruit kudimak se am to ina khoi nushana leimine ba lambi ma phan sem ngam plan am la ko ta ga irang kudimak se khoi to sai to ngam ngene aduna leiri film se any sigi sujnate ko manipur da khoi haidok ngam da ba haidok ya da ba na haidok ga ju thabo ta da ba haju om chakler leiba issues maya ma pai leiba ko madu ta sena do thabo ina to biduna yana matam yana sum chakib dunai khoi asi si film ju era ko ne ko aduna haju mai haji kuki terrorist ni chang leiba lanji ojama sahi ani phung phara ju jamang cha se numai kapan lepe hara khoi lalo bin tri ko kuki na kai da kuki governor na pi directive in banate union home minister na pi directive in banate ko khulai pi khalo pi khapanate ko mogi di no surrender hagal ini pramani ko no surrender hagal target di sai area sida ekhoi ke dong ngai lai gi hebo phum je khoi khanom tam oi chi bo ki si yor bo ji bo de khoi gi leiba leaders ni ngasi bo silent inspector tor na sum to min na lesson ba ji phatam lai ko do wai sometimes magi opinion khar phatam ba yawi ko madu mak na ngasa gi lai ba issue jing ji ba woro shin na tragana ngasa gi nuksi na ba lakho ya ba lambi di oi de ko do na lai ba issue ji matang da ekhoi haibam changi ko haibam changi haibam ngam changi white and the white, black and the black. Sing thao khoi hai ngam badu mali ka changi hetari ko ana leiri ba sugum ba kang adal lim changa leiraga hatok ta adum thamma sagi gyan ta jara kani gyan thambaduna di ko nimin mangani di man lindo sagi makok pungta bi nimin tarani shurupda di masu yeun thawndana sagi khu kha kam thong tor kani hetari pramani ko adugum ba mayam hindu khana ba u de khoi da sum thambaje ekhoi matam khara di tumina nomai kam da bi to khibi ai तुमने लेने की भी अनदर ऑन सही क्या मतलब के देखो है बजे कराना करी इश्यूज भी हम गेम फरे का शुकाई दे को कुकी टेररिस्ट ने नो मोर नोमे कापा रोय कुकी टेररिस्ट ने लेबाक थवाना सिला रोय गाय बजे हजि अमो न सिला रोय गाय बजे दो हाय ngam li dam thopiro hai ni khai ni pramani ko adana lai isu jing legally sai area si da ko gi leibiri ba sai hana gi justice sai da ko gi chulo no gi high court gi chief justice na ko sidan mudu na phondu phom si da kari khar yauri ko kari khar yauri he baje aju leiri ba sai haja gi do ni geography gi ba sai mi yeng di yeng kan da tampaki area chulo gi 10% da 90% na chingno hor kan da 10% ka tapak rai ne ko mas hingminari punchi ma hing jingi awas ta theng mayam ekoi na phangyo benefit mo na phangyo benefit ade den amana any kind of hirama ma dang sagi leiri ba mayam ji ba sagi irang thuningai ba sak mayam le basing je masing mayam ma se palangang ye ko ita ga chai area sida lenga kwai bi basing gina kai do bu ya ba leiri ge ha ba se manaba mi ang ma da khoi leiri chang da na ba dam ta manaba mi ang ma da manaba khol na chang pa ya ba lambi me khoi phajna oi ba legal ma gi pushing ma se sem chang ye ko adu gi do vote ka ni kai no jamangcha aduna vote ka na miyam gi thok tori se sagi law making yaw ga ji law semdok ke semjan ke sajang ge ha ni kai no han le ram law du semdok pa sajan ba tragna hapsan ba toksen ba hari tori si di hana gi le ram IPC me am no ti BNN son khre pramani ko asi asugumba mayam semdok sin tor matung da leminari fru khudi mosi ba punsi mahing je hingmi na ba ya ba nushimi na ba ya ba chami na ba ya ba lambi do semi na jabi dum to wani ko suno kan amana kuki terrorist ni na history phangi mo na semdok kani tonu dum to ni mo thon gani bo ado hai history pangche na semdok posi chana bi je ya de taude si yaroi government ya logo to ni government ya decision logo to ni government gi recommendation logo to ni ga ha phone thamdramina ya jani another all sahi hajise moina yungjaliba nga sagi sida anglo koki war 1917 1919 ga yungjaliba centrally gate magi anglo koki war gi no gate bu hajise no khokte to lei natra machi another sahi deke khara no khoktu thawka na deke dawre hayeng khang ka dawre no khoktu no noina se achu mo event no khoktu ja ta ga khoi kai khunduri sugum ban lo na yada ba crime thorok ba ya processing je
ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯒꯤ ꯑꯌꯥꯕ ꯂꯧꯗꯕ ꯒꯣꯔꯃꯦꯟꯒꯤ ꯑꯌꯥꯕ ꯂꯧꯔ ꯊꯕꯛ ꯇꯧꯗꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯩꯗꯃꯛꯇ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯈꯤꯟ ꯊꯝꯃꯤꯟꯅꯕ ꯀꯣꯏꯁꯟ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯐꯣꯔꯦꯁꯀꯤ ꯑꯦꯔꯤꯌꯥ ꯏꯟꯀ꯭ꯂꯣꯖꯔ ꯇꯧꯔꯕ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯇꯛꯈꯥꯏꯔ ꯈꯣꯠꯀꯥꯏꯗꯅ ꯎ ꯌꯥꯟꯊꯠꯇꯅ ꯑꯗꯒꯤ ꯒꯦꯠ ꯊꯨꯒꯥꯏ ꯈꯣꯠ ꯌꯥꯝ ꯇꯧꯔꯤꯗꯅ ꯑꯗꯨꯃꯥꯏꯅ ꯁꯦꯝ ꯊꯤꯡ ꯄꯤ.ꯗꯕ꯭ꯂꯤꯎ ꯗꯤꯄꯥꯔꯠꯃꯦꯟꯅꯁꯨ ꯄꯤ.ꯗꯕ꯭ꯂꯤꯎ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯌꯥꯕ ꯂꯧꯗꯅ ꯁꯥꯖꯜꯂꯤꯕ ꯀꯟꯁꯇ꯭ꯔꯛꯁꯟ ꯇꯧꯁꯤꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯃꯣꯅꯨꯃꯦꯟ ꯁꯥꯖꯟꯕ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯒꯦꯠ ꯁꯥꯖꯟꯕ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯌꯦꯡ ꯍꯤꯁꯇꯣꯔꯤꯀꯦꯜꯂꯤ ꯉꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯗꯨꯗ ꯉꯁꯥꯏꯒꯤ ꯀ꯭ꯔꯥꯏꯝ ꯂꯥꯛꯀꯗꯧꯕ ꯖꯒꯥꯁꯤꯡꯗꯣ ꯃꯣꯏꯅ ꯇꯧꯅꯤꯡ ꯇꯧꯔꯤꯁꯦ ꯗꯤꯄꯥꯔꯠꯃꯦꯟꯇꯤ ꯃꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯀꯟꯁꯔꯟ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯅ ꯃꯗꯨ ꯌꯥꯗꯦ ꯇꯧꯗꯦ ꯑꯣꯏꯔꯣꯏ ꯌꯥꯗꯦ ꯄꯨꯂꯤꯁꯇ ꯆꯦ ꯊꯥꯗꯅ ꯈꯣꯠꯇꯅ ꯃꯗꯨ ꯊꯨꯒꯥꯏꯅꯕ ꯇꯛꯈꯥꯏꯅꯕ ꯍꯣꯠꯅꯕ ꯆꯪꯉꯦ ꯍꯥꯏꯕꯅꯤꯗ ꯑꯣꯖꯥꯃꯪꯁꯦꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯨ ꯌꯥꯅꯕꯅꯤ ꯅꯨꯃꯤꯠ ꯈꯔ ꯎꯁꯤꯟꯅ ꯄꯥꯡꯊꯣꯛꯅ ꯎꯁꯤꯟꯅꯗ ꯁꯨꯝ ꯆꯠꯂꯕꯅꯤꯅ ꯑꯗꯨꯗꯤ ꯂꯥꯁꯇꯗꯤ ꯐꯝꯕ ꯆꯠꯂꯝꯕꯗꯒꯤ ꯍꯤꯞꯄ ꯆꯠꯂꯦ ꯍꯤꯞꯄ ꯆꯠꯂꯕꯅꯤꯅ ꯑꯗꯨꯗꯩꯗꯤ ꯂꯩꯃꯤꯟꯅꯔꯝꯕ ꯃꯤꯁꯤꯡꯗꯣ ꯀꯥꯎꯊꯣꯔꯛꯄꯩ ꯋꯥꯔꯤꯅꯦꯕꯀꯣ ꯀꯥꯎꯊꯣꯛꯀꯦ ꯍꯥꯏꯔꯛꯄꯅꯦꯕ ꯈꯖꯤꯛ ꯐꯝꯕ ꯑꯩ ꯈꯤꯇ ꯐꯝꯖꯒꯦ ꯅꯞꯁꯜꯂꯝꯕ ꯑꯗꯩꯗꯤ ꯐꯝꯕ ꯆꯠꯂꯦ ꯐꯝꯕꯗꯒꯤ ꯑꯃꯨꯛ ꯈꯣꯡꯒ꯭ꯔꯥꯏ ꯆꯠꯂꯦ ꯈꯣꯡꯒ꯭ꯔꯥꯏ ꯆꯠꯂꯛꯄꯗꯒꯤ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯈꯣꯡ ꯀꯥꯎꯊꯣꯔꯛꯑꯦ ꯈꯣꯡ ꯀꯥꯎꯊꯣꯔꯛꯄꯗꯒꯤ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯍꯤꯞꯄ ꯆꯠꯁꯤꯟꯈ꯭ꯔꯦ ꯍꯤꯞꯄ ꯆꯠꯂꯕꯅꯤꯅ ꯀꯩꯗꯧꯔꯦ ꯑꯗꯨꯗꯤ ꯅꯪ ꯉꯁꯥꯏ ꯆꯠꯂꯣ ꯅꯪ ꯀꯥꯎꯊꯣꯔꯛꯄꯅꯦ ꯃꯄꯨꯁꯦ ꯀꯥꯎꯊꯣꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯗꯤ ꯑꯗꯨꯒꯤ ꯁ꯭ꯇꯦꯖ ꯌꯧꯔ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯂꯣ ꯃꯦꯀꯤꯡ ꯕꯣꯗꯤꯒꯤ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯁꯤꯅ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯖꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯁꯦ ꯁꯤꯒꯨꯝꯕꯁꯤ ꯌꯥꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯆꯞ ꯆꯥꯅ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕꯒꯤ ꯃꯐꯝꯗꯨꯅꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯗꯥꯔꯠ ꯃꯨꯔꯗꯨꯟꯅ ꯍꯧꯖꯤꯛ ꯐꯣꯡꯗꯣꯛꯏꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯔꯤꯀꯃꯦꯟ ꯄꯤꯔꯛꯈꯤꯗꯕ ꯑꯣꯄꯤꯅꯤꯌꯟ ꯄꯤꯔꯛꯈꯤꯗꯕ ꯒꯣꯔꯃꯦꯟ ꯇꯨꯃꯤꯟꯅ ꯏꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯋꯥꯠ ꯏꯚꯔ ꯒꯣꯔꯃꯦꯟ ꯃꯊꯛꯇ ꯄꯦꯟꯗꯕ ꯈꯔ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯀꯣ ꯌꯥꯅꯤꯡꯉꯁꯨ ꯌꯥꯅꯤꯡꯉꯦ ꯍꯥꯏꯒꯗꯧꯕ ꯌꯥꯅꯤꯡꯗꯁꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯒꯗꯧꯕ ꯃꯔꯝ ꯆꯥꯕ ꯄꯣꯠꯇꯨ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃ ꯊꯝꯒꯗꯕ ꯄꯣꯠꯁꯤꯡꯁꯦ ꯊꯝꯃꯛꯇꯕ ꯄꯣꯠꯇꯨ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯗꯤ ꯉꯁꯤ ꯏꯔꯥꯡ ꯑꯃ ꯊꯣꯛꯅ ꯃꯆꯥ ꯑꯣꯏꯔꯛꯑꯦꯅ ꯉꯁꯤ ꯃꯥꯅ ꯐꯣꯡꯗꯣꯛꯏꯁꯦ ꯍꯥꯏ ꯀꯣꯔꯠꯅ ꯄꯤꯕ ꯗꯥꯏꯔꯦꯛꯇꯤꯕ ꯑꯃ ꯍꯥꯏ ꯀꯣꯔꯠꯅ ꯑꯣꯄꯤꯅꯤꯌꯟ ꯈꯛ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯃꯊꯛꯇ ꯑꯣꯄꯤꯅꯤꯌꯟꯗꯨ ꯃꯔꯝ ꯆꯥꯏ ꯄꯤ ꯇꯥꯔꯦ ꯆꯥꯗꯦ ꯄꯤ ꯇꯥꯔꯦ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨ ꯂꯥꯛꯆꯗꯣ ꯄꯣꯠ ꯑꯃꯅꯦꯕ ꯅꯠꯇ꯭ꯔꯣ ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯕꯒꯤ ꯃꯔꯝꯁꯨ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧ ꯄꯤ ꯇꯥꯔꯦ ꯃꯔꯝ ꯆꯥꯏ ꯍꯥꯏꯕ ꯃꯔꯝꯁꯨ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧ ꯇꯥꯔꯦ ꯁꯤꯗꯤ ꯂꯣꯗ ꯑꯦꯚ꯭ꯔꯤꯊꯤꯡ ꯈꯨꯗꯤꯡꯃꯛꯁꯤ ꯉꯁꯥꯏꯒꯤ ꯑꯦꯁ ꯄꯥꯔ ꯂꯣ ꯄꯣꯏꯟꯗꯨꯅ ꯂꯥꯛꯅꯒꯗꯧꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯅꯕꯨ ꯀꯣꯔꯠꯇ ꯀꯦꯁ ꯂꯦꯞꯅꯔꯤꯕꯗꯨꯅ ꯀꯩꯅꯣ ꯑꯣꯖꯥꯃꯪꯁꯦꯀꯣ ꯑꯗꯨ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯒꯣꯔꯃꯦꯟꯅ ꯇꯧꯍꯟꯅꯤꯡꯕ ꯊꯕꯛ ꯈꯔ ꯇꯧꯔꯛꯇꯕ ꯒꯣꯔꯃꯦꯟꯅ ꯄꯤꯕ ꯗꯥꯏꯔꯦꯛꯇꯤꯕ ꯈꯔ ꯃꯣꯏ ꯏꯜꯂꯛꯇꯕ ꯑꯣꯄꯤꯅꯤꯌꯟ ꯈꯔ ꯁꯤꯛ ꯇꯧꯕꯤꯔꯣ ꯍꯥꯏꯕꯗ ꯍꯥꯏꯔꯛꯇꯕ ꯃꯌꯥꯝꯗꯨ ꯑꯗꯨꯒꯤ ꯄꯦꯟꯗꯕ ꯃꯌꯥꯝꯗꯨꯅꯤ ꯉꯁꯤꯁꯤꯗ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯁꯤꯗꯥꯔꯠ ꯑꯩꯈꯣꯏꯒꯤ ꯃꯨꯔꯗꯨꯟꯅꯒ ꯐꯣꯡꯗꯣꯛꯏꯕ ꯑꯗꯨ ꯗꯦꯟ ꯃꯣꯏꯁꯨ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤꯅꯦ ꯃꯣꯏꯁꯨ ꯇꯁꯦꯡꯅ ꯂꯩꯔꯤꯕ ꯏꯁꯨ ꯈꯨꯗꯤꯡꯃꯛꯁꯦ ꯍꯥꯏꯗꯤ ꯏꯟ ꯁꯥꯔꯚꯤꯁꯇ ꯂꯩꯉꯩ ꯃꯅꯨꯡꯗꯗꯤ ꯀꯣ ꯐꯣꯡꯗꯣꯛꯄ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕ ꯌꯥꯕ ꯌꯥꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯕꯥꯎꯟ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯔꯛꯆꯔ ꯍꯥꯏꯇꯥꯔꯦꯀꯣ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯔꯛꯆꯔꯁꯤ ꯃꯑꯣꯡ ꯑꯃꯅꯦꯕ ꯑꯣꯖꯥꯃꯪꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯣꯏꯁꯦ ꯄꯦꯟꯗ ꯃꯌꯥꯝ ꯑꯆꯨꯝꯕꯗꯤ ꯎꯔꯕ ꯈꯪꯉꯕ ꯀꯣ ꯑꯗꯨꯒ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯃꯌꯥꯝ ꯑꯃ ꯈꯥ ꯆꯠꯇꯅ ꯈꯥꯡꯕ ꯃꯌꯥꯝ ꯂꯩꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯦꯛꯁ ꯐꯣꯔꯃꯔ ꯑꯣꯏꯔꯀꯥꯟꯗꯗꯤ ꯉꯁꯤ ꯉꯁꯥꯏꯒꯤ ꯑꯣꯏꯍꯟꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛ ꯐꯣꯡꯗꯣꯛꯅꯔꯤꯁꯤꯅꯤ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨꯅ ꯃꯑꯣꯡꯅꯤ ꯌꯥꯝ ꯁꯥꯊꯤꯕ ꯃꯑꯣꯡꯅꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯒꯤ ꯐꯣꯔꯃꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯩꯅꯣꯒꯤ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯑꯥꯔꯃꯤꯒꯤ ꯆꯤꯐ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯃꯅꯤꯄꯨꯔꯗ ꯗ꯭ꯔꯣꯟ ꯕꯣꯝ ꯁꯤꯖꯤꯟꯅꯕ ꯂꯩꯇꯦ ꯀꯅꯥꯅ ꯗ꯭ꯔꯣꯟ ꯕꯣꯝ ꯀꯥꯞꯄꯅꯣ ꯈꯣꯠꯄꯅꯣ ꯑꯗꯨꯗ ꯃꯌꯥꯝ ꯍꯥꯏꯗ꯭ꯔꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯪꯇꯥꯡꯕꯝꯒꯤꯗ NIAꯒꯤ ꯔꯤꯄꯣꯔꯠꯇ ꯃꯅꯤꯄꯨꯔꯗ ꯗ꯭ꯔꯣꯟ ꯕꯣꯝ ꯅꯣꯡ ꯆꯨꯈꯤ ꯀꯥꯏꯅ ꯃꯣꯏ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯑꯦꯅ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯂꯤꯂꯥꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯇꯧꯕ ꯄꯥꯝꯕ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅꯕꯨ ꯃꯇꯝ ꯈꯔ ꯆꯪꯖꯔꯒꯁꯨ ꯑꯣꯖꯥꯃꯪꯁꯦ ꯃꯇꯝ ꯈꯔ ꯆꯪꯖꯔꯒꯁꯨ ꯑꯗꯨꯝ ꯏꯁꯤꯡ ꯊꯥꯎ ꯉꯥꯛꯇꯪ ꯌꯥꯟꯁꯤꯟꯅꯔꯨꯔꯒꯁꯨꯅꯦ ꯉꯥꯛꯇꯪ ꯌꯥꯟꯁꯤꯟꯅꯔꯒ ꯏꯁꯤꯡꯒ ꯊꯥꯎꯗ ꯌꯥꯡꯈꯥꯏꯔ ꯑꯣꯠꯈꯥꯏꯔꯒꯁꯨ ꯉꯥꯛꯇꯪꯒꯤꯗꯤ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯉꯝꯃꯣꯏꯕꯀꯣ ꯃꯤꯛꯁ ꯇꯧ ꯂꯩꯔꯝꯃꯤꯅ ꯑꯗꯨꯕꯨ ꯑꯅꯗꯔ ꯐ꯭ꯌꯨ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯩꯗꯧꯔꯦ ꯏꯁꯤꯡ ꯊꯣꯛꯂꯛꯀꯅꯤ ꯊꯥꯎ ꯊꯣꯛꯈꯤꯅꯦꯕꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯃꯇꯝ ꯈꯔ ꯆꯪꯕ ꯋꯥꯅꯤ ꯑꯆꯨꯝꯕ ꯂꯥꯛꯀꯅꯤ ꯑꯆꯨꯝꯕꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡꯁꯦ ꯁꯤꯁꯤꯡꯁꯤꯁꯨ ꯃꯁꯥꯅ ꯑꯩ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯔꯝꯒꯦꯒ ꯍꯥꯏꯕ ꯋꯥꯈꯜꯗꯣ ꯈꯤꯇꯪ ꯈꯟꯕꯤꯔꯒꯗꯤꯀꯣ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯐꯒꯗꯧꯕꯅꯤ ꯍꯥꯏꯕ ꯊꯝꯖꯒꯦ ꯑꯍꯥꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛꯀꯤ ꯃꯈꯥ ꯇꯥꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯔꯤꯝꯁꯇ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪꯗ ꯑꯩꯈꯣꯏꯒꯤ ꯔꯤꯝꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯐꯝ ꯁꯤꯟꯗꯣꯛꯎ ꯂꯣꯏꯅꯅ ꯗꯤꯟ ꯑꯃꯗꯤ ꯁꯕ ꯗꯤꯟ ꯌꯥꯎꯅ ꯄꯨꯟꯅꯃꯛ ꯑꯩꯈꯣꯏꯒꯤ ꯁꯤꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤ ꯃꯣꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯃꯇꯝꯁꯤꯗ ꯇꯣꯉꯥꯟ ꯄ꯭ꯂꯦ ꯀꯥꯔꯗꯁꯤꯡ ꯄꯥꯏꯔꯤ ꯋꯤ ꯀꯟꯗꯦꯝ ꯁꯦꯛꯁꯨꯑꯦꯜ ꯍꯔꯥꯁꯃꯦꯟ ꯑꯣꯟ ꯋꯨꯃꯦꯟ ꯋꯤ ꯗꯤꯃꯥꯟ ꯔꯤꯃꯨꯚ ꯑꯣꯐ ꯗꯥꯏꯔꯦꯛꯇꯔ ꯗꯤꯟ ꯑꯦꯟ ꯁꯕ ꯗꯤꯟ ꯋꯥꯏ ꯗꯥꯏꯔꯦꯛꯇꯔ 1 to be naked ꯍꯥꯏꯕꯅꯆꯤꯡꯕ ꯇꯣꯉꯥꯟꯕ ꯄ꯭ꯂꯦ ꯀꯥꯔꯗꯁꯤꯡ ꯄꯥꯏꯔꯀꯥꯟꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯔꯤꯝꯁꯀꯤ ꯃꯇꯥꯡꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯌꯨ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯁꯤ ꯂꯣꯏ ꯂꯥꯟꯕ ꯆꯨꯝꯕ ꯍꯥꯏꯕꯗꯨꯗꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯑꯃ ꯂꯥꯛꯆꯅꯤꯀꯣ ꯑꯗꯨꯒ ꯇꯁꯦꯡꯅ ꯃꯤꯌꯥꯝꯒꯤ ꯂꯤꯗꯔ ꯑꯣꯏꯕ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯨꯅꯤꯀꯣ ꯆꯞ ꯃꯥꯟꯅꯩ ꯄꯤꯛꯄ ꯆꯥꯎꯕꯅ ꯑꯃꯅꯤꯀꯣ ꯍꯥꯏꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯑꯣꯏꯔꯤꯁꯤꯁꯨ ꯃꯤꯌꯥꯝꯒꯤ ꯂꯤꯗꯔꯅꯤ ꯑꯗꯨꯒ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯒꯤ ꯗꯥꯏꯔꯦꯛꯇꯔ ꯅꯠꯇ꯭ꯔꯒꯅ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯀꯃꯤꯁꯅꯔ ꯅꯠꯇ꯭ꯔꯒ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯒꯤ ꯉꯁꯥꯏꯒꯤ ꯋꯥꯠ ꯏꯚꯔ ꯃꯥꯅ ꯄꯨꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯗꯨꯗ ꯄꯨꯔꯤꯕ ꯉꯁꯥꯏꯒꯤ ꯑꯣꯐꯤꯁꯥꯔ ꯍꯥꯏꯇꯥꯔꯦꯀꯣ ꯂꯤꯗꯔꯅꯤꯅ ꯄꯨꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯑꯗꯣ ꯃꯥꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯗꯨꯗ ꯑꯦꯔꯤꯌꯥꯗꯨꯗꯗꯤ ꯇꯁꯦꯡꯅ ꯂꯤꯗꯔ ꯑꯃꯒꯤ ꯃꯒꯨꯟꯗ ꯈꯪꯉꯛꯑꯦꯕꯀꯣ ꯀꯣꯝꯄꯣꯛꯁꯟ ꯁꯦꯝꯕ ꯆꯪꯉꯤ ꯑꯗꯨꯅ ꯀꯩꯅꯣ ꯑꯣꯖꯥꯃꯪꯁꯦ ꯑꯩꯈꯣꯏ ꯑꯦꯔꯤꯌꯥ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯔꯤꯝꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ ꯃꯥꯒꯤ ꯗꯤꯜꯁꯤꯡ ꯉꯁꯤ ꯔꯤꯝꯁꯀꯤ PG ꯇꯝꯂꯤꯕ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃꯅ ꯉꯁꯤ ꯄꯦꯟꯗꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯏꯁꯦ ꯇꯁꯦꯡꯅ ꯃꯣꯏ ꯃꯅꯨꯡꯗ ꯀꯔꯤ ꯏꯟꯇꯔꯅꯦꯜ ꯀꯣ
ꯃꯅꯨꯡꯗ ꯀꯔꯤ ꯏꯟꯇꯔꯅꯦꯠ ꯌꯥꯝ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏꯅ ꯐꯥꯏꯅꯦꯜ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯀꯣ ꯑꯗꯨꯕꯨ ꯄꯦꯄꯔꯗ ꯑꯩꯈꯣꯏꯅ ꯐꯪꯖꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯖꯤꯛ ꯍꯥꯏꯔꯛꯏꯁꯤ ꯅꯤꯄꯥꯁꯨ ꯅꯤꯄꯥ ꯇꯣꯉꯥꯟꯅ ꯀꯧꯕ ꯅꯨꯄꯤꯁꯨ ꯅꯨꯄꯤ ꯇꯣꯉꯥꯟꯅ ꯀꯧꯕ ꯀꯣ ꯑꯗꯩ ꯃꯣꯏ ꯕꯣꯏꯁ ꯍꯣꯁꯇꯦꯜꯗꯩ ꯇꯥꯟꯊꯣꯛ ꯂꯩꯍꯟꯗ ꯈꯣꯠꯍꯟꯗꯕ ꯑꯇꯩ ꯑꯇꯩ ꯁꯝꯊꯤꯡ ꯈꯔ ꯇꯥꯟꯊꯣꯛ ꯈꯣꯠꯇꯣꯛꯄ ꯌꯥꯝ ꯌꯥꯎꯔꯤꯕ ꯃꯥꯜꯂꯦꯀꯣ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤ ꯂꯥꯛꯄꯅꯣ ꯀꯩꯗꯧꯕꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯣꯏ ꯃꯅꯨꯡꯒꯤ ꯏꯟꯇꯔꯅꯦꯠ ꯄꯣꯂꯤꯁꯤꯅꯤ ꯀꯣ ꯑꯗꯨ ꯁꯨꯝ ꯂꯥꯛꯆꯅꯤ ꯃꯔꯥꯏ ꯕꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯤ ꯁꯝ ꯁ꯭ꯇꯨꯗꯦꯟꯠ ꯈꯔ ꯀꯣ ꯍꯥꯏꯔꯝꯕ ꯌꯥꯏ ꯍꯥꯏꯔꯝꯗꯕ ꯌꯥꯏ ꯉꯁꯤ ꯄꯦꯄꯔꯗ ꯀꯣꯠ ꯇꯧꯔꯒ ꯐꯣꯡꯉꯦꯀꯣ ꯉꯁꯥꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯅꯥꯐꯤꯅꯔꯣꯟꯕ ꯌꯥꯎꯗꯅ ꯆꯠꯈ꯭ꯔꯣꯒ ꯍꯥꯏꯕ ꯐꯤꯕꯝ ꯑꯃꯗ ꯉꯁꯥꯏꯒꯤ ꯐꯤꯔꯣꯟ ꯂꯧꯊꯣꯛ ꯆꯠꯈ꯭ꯔꯣꯒ ꯍꯥꯏꯕ ꯐꯤꯕꯝꯗ ꯉꯥꯡꯕꯒꯤ ꯃꯃꯤꯡ ꯇꯥꯁꯤꯜꯂꯛꯑꯦꯕꯀꯣ ꯑꯗꯥ ꯌꯧꯁꯤꯜꯂꯒꯗꯤ ꯑꯗꯥ ꯑꯦꯔꯤꯌꯥꯗ ꯌꯧꯁꯤꯜꯂꯒꯗꯤ ꯇꯁꯦꯡꯅ ꯑꯦꯖ ꯑꯦ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯅꯠꯇ꯭ꯔꯒꯅ ꯑꯦꯖ ꯑꯦ ꯃꯤꯌꯥꯝ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨꯒꯤ ꯃꯤ ꯎꯁꯤꯜꯂꯀꯥꯟꯗ ꯉꯁꯤ ꯔꯤꯝꯁ ꯀꯥꯏꯁꯦ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯖꯒꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯅꯣꯔꯠ ꯏꯁꯀꯤ ꯃꯅꯨꯡꯗ ꯌꯦꯡꯂꯨꯔꯒꯁꯨ ꯌꯥꯝ ꯁꯥꯊꯤꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯑꯅꯥ ꯂꯥꯏꯌꯦꯡꯁꯪ ꯍꯥꯏꯇꯥꯔꯦꯀꯣ ꯄꯕ꯭ꯂꯤꯛꯁꯤꯡꯒ ꯗꯣꯛꯇꯔꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯅꯕ ꯑꯗꯨꯒꯨꯝꯕ ꯀꯣꯔꯤꯂꯦꯁꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯔꯤꯂꯦꯁꯟ ꯑꯃꯗ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯗꯒꯤ ꯃꯤꯒꯤ ꯂꯥꯏꯐ ꯊꯋꯥꯏ ꯀꯟꯕ ꯌꯥꯕ ꯃꯐꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯑꯣꯏꯕ ꯖꯒꯥꯗꯨꯐꯥꯎꯗ ꯑꯗꯨꯒꯤ ꯂꯥꯏꯌꯦꯡꯕꯤꯔꯤꯕ ꯗꯣꯛꯇꯔꯁꯤꯡꯗꯨꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯍꯥꯏꯁꯤ ꯇꯁꯦꯡꯅ ꯂꯣꯏꯔꯦ ꯀꯣ ꯑꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡꯗꯨꯅ ꯍꯦꯟꯅ ꯑꯀꯥꯏꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯃꯦ ꯍꯥꯏꯅ ꯈꯜꯂ ꯐꯥꯎꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯃꯥꯒꯤ ꯂꯧꯈꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯑꯦꯁ ꯄꯥꯔ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣ ꯑꯦꯁ ꯄꯥꯔ ꯗꯤꯄꯥꯔꯠꯃꯦꯟꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯂꯧꯈꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯒꯦꯔꯥ ꯅꯠꯇ꯭ꯔꯀꯣ ꯗꯤ ꯇꯧꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯁꯄꯦꯟ ꯇꯧꯒꯦꯔꯥ ꯑꯗꯨꯒ ꯋꯥꯠ ꯑꯦꯚꯔ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯁ ꯄꯦꯄꯔ ꯋꯥꯛ ꯇꯧꯒꯗꯧꯕ ꯊꯕꯛ ꯈꯔ ꯂꯩꯗꯅꯀꯣ ꯑꯗꯨ ꯇꯧꯗꯕꯤꯗ ꯉꯁꯥꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯅꯠꯇ꯭ꯔꯒ ꯗꯤꯜꯅ ꯉꯁꯥꯏꯒꯤ ꯐꯤ ꯊꯣꯡꯉꯣꯏꯗꯕ ꯑꯗ ꯃꯤꯒꯤ ꯂꯥꯏꯐꯇ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯉꯁꯥꯏꯒꯤ ꯁꯤꯕ ꯌꯥꯕꯒꯤ ꯁ꯭ꯇꯦꯖ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯐꯥꯎꯒꯤ ꯁ꯭ꯇꯦꯖꯇ ꯉꯁꯥꯏ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯉꯥꯡ ꯈꯣꯠ ꯇꯧꯕ ꯊꯕꯛꯁꯤꯃꯗꯤ ꯇꯁꯦꯡꯅ ꯃꯁꯤ ꯅꯨꯡꯉꯥꯏꯇꯦ ꯇꯥꯕꯗ ꯑꯩꯈꯣꯏꯁꯨꯀꯣ ꯑꯗꯨꯒ ꯆꯨꯝꯕ ꯂꯥꯟꯕ ꯍꯥꯏꯕꯗꯤ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯑꯣꯏꯖꯔꯅꯤꯀꯣ ꯑꯗꯨꯁꯨ ꯈꯪꯅꯔꯛꯈꯤꯅꯤ ꯁꯣꯏꯗꯅ ꯑꯗꯨꯅ ꯁꯤꯒꯤ ꯁ꯭ꯇꯦꯖ ꯌꯧꯔꯁꯤꯐꯥꯎꯕꯗ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯗꯅ ꯑꯃꯅ ꯈꯔ ꯍꯦꯟꯅ ꯉꯥꯡꯈꯤꯕ ꯑꯃꯅ ꯈꯔ ꯍꯦꯟꯅ ꯋꯥꯅ ꯇꯧꯈꯤꯕ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯨ ꯉꯁꯥꯏꯒꯤ ꯂꯣꯏꯁꯤꯟꯅꯕ ꯌꯥꯕꯒꯤ ꯂꯝꯕꯤ ꯑꯃ ꯊꯝꯅꯗꯅ ꯉꯁꯥꯏꯒꯤ ꯁꯨꯝ ꯁꯥꯡꯗꯔꯛ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯖꯒꯥꯗꯨꯗ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯏꯟꯇꯔꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯇ꯭ꯔꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯒꯤ ꯗꯥꯏꯔꯦꯛꯇꯔ ꯗꯤꯜꯒꯤ ꯑꯣꯏꯕꯒꯤ ꯏꯟꯇꯔꯦꯁꯇ ꯂꯥꯏꯌꯦꯡꯕ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯑꯋꯥꯕꯁꯤ ꯊꯤꯡꯕꯤꯕꯗꯨ ꯑꯗꯨꯝ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯅ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯕ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯇꯁꯦꯡꯅ ꯁꯥꯇ꯭ꯔꯁꯤꯡꯅ ꯂꯧꯔꯤꯕ ꯁ꯭ꯇꯦꯞꯁꯤꯗꯤ ꯇꯁꯦꯡꯅ ꯉꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯃꯥꯒꯤ ꯃꯅꯨꯡꯗ ꯗꯥꯏꯔꯦꯛꯇꯔꯁꯤꯡꯅ ꯄꯦꯟꯗꯕ ꯄꯥꯝꯗꯕ ꯃꯥꯒꯤ ꯇꯧꯒꯗꯧꯕ ꯗ꯭ꯌꯨꯇꯤꯁꯀꯤ ꯋꯥꯡꯕ ꯊꯕꯛ ꯇꯧꯔꯝꯃꯦꯅ ꯈꯜꯂ ꯐꯥꯎꯕꯗ ꯑꯗꯨꯅ ꯃꯅꯨꯡꯒꯤ ꯏꯟꯇꯔꯅꯦꯠ ꯄꯣꯂꯤꯁꯤꯅꯤ ꯑꯗꯣ ꯃꯣꯏꯅ ꯉꯥꯡꯉꯛꯏꯕꯁꯤ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯁꯥꯇ꯭ꯔꯁꯤꯡꯗꯐꯥꯎꯗ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯉꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯇꯁꯦꯡꯅ ꯁꯦ ꯑꯦꯛꯆꯨꯑꯦꯂꯤ ꯂꯤꯗꯔ ꯃꯇꯤꯛ ꯆꯥꯗꯕꯩꯅꯤꯀꯣ ꯂꯤꯗꯔ ꯃꯇꯤꯛ ꯆꯥꯗꯕ ꯈꯔ ꯍꯥꯏꯖꯒꯦꯕꯀꯣ ꯃꯔꯝꯗꯤ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯗꯨꯅ ꯉꯁꯥꯏꯒꯤ ꯃꯇꯤꯛ ꯆꯥꯔꯛꯇꯕꯗꯒꯤ ꯀꯣ ꯁꯝꯇꯥꯏꯝꯁ ꯍꯣꯏ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯍꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯕꯨꯗꯤ ꯉꯁꯥꯏꯒꯤ ꯑꯣꯖꯥꯅ ꯁꯥꯇ꯭ꯔ ꯑꯃ ꯂꯥꯏꯔꯤꯛ ꯇꯥꯛꯄꯁꯤ ꯍꯥꯟꯅ ꯆꯩ ꯄꯥꯏꯔ ꯇꯥꯛꯅꯔꯝꯃꯤ ꯄ꯭ꯔꯃꯥꯅꯤꯀꯣ ꯍꯧꯖꯤꯛꯇꯤ ꯆꯩ ꯄꯥꯏꯕꯗꯤ ꯌꯥꯅꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯐꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯝ ꯑꯁꯣꯏꯕ ꯈꯔ ꯌꯥꯎꯕꯁꯤ ꯍꯧꯅ ꯁꯥꯗꯝ ꯑꯣꯏꯅꯩꯀꯣ ꯑꯗꯨ ꯃꯗꯨꯒꯤ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯅꯠꯇ꯭ꯔꯒꯅ ꯃꯗꯨꯒꯤ ꯑꯁꯣꯏꯕ ꯌꯥꯎꯕ ꯄꯣꯠ ꯈꯔꯗꯣ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯅꯠꯇ꯭ꯔꯒꯅ ꯌꯥꯅꯕ ꯔꯨꯝ ꯑꯃꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯔꯒ ꯑꯗꯨꯝ ꯑꯣꯖꯥꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯗ ꯐꯨꯔꯛꯄ ꯆꯩꯔꯛꯄ ꯇꯧꯕꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯑꯣꯖꯥꯗꯣ ꯑꯣꯟꯈꯠꯂꯒ ꯏꯅꯤꯃꯤꯇꯤ ꯊꯝꯃꯛꯇꯦꯗꯅꯀꯣ ꯑꯣꯖꯥꯅ ꯉꯁꯤ ꯈꯨꯕꯥꯛꯇ ꯆꯩ 5 ꯀꯜꯂꯛꯈꯤꯕꯗꯣ ꯀꯩ ꯃꯔꯝ ꯀꯜꯂꯛꯄꯅꯣ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯗꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯄꯔꯥ ꯐꯥꯗꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯝꯃ ꯏꯔꯛꯇꯕꯒꯤ ꯍꯣꯝꯋꯥꯔꯛ ꯇꯧꯔꯛꯇꯕꯒꯤ ꯑꯗꯣ ꯍꯌꯦꯡꯗꯤ ꯑꯩ ꯆꯩ 5 ꯆꯥꯗꯅꯕꯒꯤꯗꯃꯛꯇ ꯑꯩ ꯍꯣꯝꯋꯥꯔꯛ ꯇꯧꯒꯦ ꯂꯥꯏꯔꯤꯛ ꯄꯥꯒꯦ ꯁꯨꯝ ꯈꯟꯅꯕ ꯉꯥꯛꯇꯅꯤꯗꯅ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯣꯖꯥꯗꯣ ꯑꯣꯟꯁꯤꯜꯂꯒ ꯀꯩꯁꯨ ꯏꯅꯤꯃꯤꯇꯤ ꯈꯟꯅꯗꯦꯗꯅ ꯑꯗꯨꯃꯥꯏꯅ ꯁꯦꯝ ꯊꯤꯡ ꯂꯩꯔꯤꯕ ꯔꯤꯝꯁꯀꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯡꯁꯤꯅꯁꯨ ꯀꯩꯁꯨ ꯃꯣꯏꯒꯤ ꯑꯁꯣꯏꯕ ꯇꯧꯔꯝꯃꯦ ꯈꯜꯂ ꯐꯥꯎꯕꯗ ꯀꯩꯁꯨ ꯑꯣꯟꯁꯤꯜꯂꯒ ꯗꯥꯏꯔꯦꯛꯇꯔꯗ ꯅꯠꯇ꯭ꯔꯒꯅ ꯀꯩꯒꯨꯝꯕ ꯗꯤꯜꯗ ꯑꯦꯅꯤ ꯑꯣꯐꯤꯁꯤꯌꯦꯜ ꯁ꯭ꯇꯥꯐ ꯑꯃꯗ ꯀꯩꯁꯨ ꯏꯅꯤꯃꯤꯇꯤ ꯊꯝꯃꯝꯃꯣꯏꯕꯀꯣ ꯑꯁꯣꯏꯕꯗꯣ ꯍꯥꯏꯗꯣꯛ ꯍꯥꯏꯖꯤꯟ ꯁꯣꯏ ꯌꯥꯅꯅꯤ ꯈꯜꯂꯦꯕ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯉꯁꯥꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯅꯠꯇ꯭ꯔꯒꯅ ꯗꯤꯜꯁꯤꯡꯁꯤꯅ ꯂꯧꯔꯤꯕ ꯁ꯭ꯇꯦꯞꯁꯦ ꯁꯤ ꯌꯧꯔ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯇꯁꯦꯡꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯤ ꯑꯃꯒꯤ ꯀꯦꯔꯤꯌꯔ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯃꯒꯤ ꯄꯔꯁꯣꯅꯦꯜ ꯉꯁꯥꯏꯒꯤ ꯗꯤꯒꯅꯤꯇꯤ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯏꯖꯠ ꯍꯥꯏꯇꯥꯔꯦꯀꯣ ꯏꯖꯠꯇ ꯈꯣꯡꯒꯣꯏꯅꯔꯛꯄ ꯐꯤꯕꯝ ꯂꯥꯛꯄꯅꯤꯅ ꯉꯁꯥꯏꯒꯤ ꯄꯨꯔꯥ ꯍꯔꯥꯁꯃꯦꯟ ꯇꯧꯔꯛꯄꯅꯤꯅ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯑꯣꯏꯕ ꯃꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯕ ꯐꯤꯕꯝ ꯂꯥꯛꯇꯥꯔꯒꯗꯤ ꯆꯞ ꯃꯥꯟꯅꯩꯕ ꯑꯗꯨꯗꯤ ꯃꯤ ꯑꯃ ꯃꯣꯂꯦꯁ ꯇꯧꯗ꯭ꯔꯕ ꯐꯥꯎꯕꯗ ꯋꯥꯍꯩ ꯋꯥꯇꯥꯅ ꯑꯗꯨꯝ ꯃꯤ ꯏꯟꯇꯦꯟꯁꯅꯦꯂꯤ ꯃꯤꯗ ꯊꯥꯡ ꯊꯤꯜꯂ ꯍꯥꯠꯇ꯭ꯔꯕ ꯐꯥꯎꯕꯗ ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥꯅ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯍꯥꯏꯗꯤ ꯑꯣꯠꯄ ꯇꯣꯔꯆꯔ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯃꯦꯟꯇꯦꯂꯤ ꯇꯣꯔꯆꯔ ꯇꯧꯕꯁꯤꯅ ꯍꯦꯟꯅ ꯁꯤꯅ ꯁꯥꯊꯤꯌꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯂꯥꯛꯄꯅꯤꯅ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯃꯇꯥꯡꯗ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯕꯤꯔꯤꯕ ꯔꯤꯝꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯗꯤꯜꯁꯤꯡꯅ ꯃꯗꯨ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯑꯣꯏꯕ ꯑꯁꯥꯎꯕ ꯄꯦꯟꯗꯕꯗꯨ ꯌꯥꯝ ꯊꯨꯅ ꯐꯥꯖꯤꯟꯕꯤꯔꯀꯥꯟꯗ ꯀꯔꯤ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕ ꯌꯥꯕꯅꯣ ꯀꯩꯗꯧꯕꯤꯕ ꯌꯥꯕꯅꯣ ꯍꯟꯗꯣꯟ ꯀꯩꯒꯤ ꯂꯩꯅꯕ ꯌꯥꯕ ꯂꯩꯒꯗꯤ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨ ꯅꯠꯇꯗꯅ ꯉꯁꯥꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯉꯁꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯊꯕꯛ ꯑꯃ ꯇꯧꯔꯛꯑꯕ ꯍꯥꯏꯁꯦ ꯂꯤꯃꯤꯠ ꯀ꯭ꯔꯣꯁ ꯇꯧꯁꯤꯜꯂꯛꯑꯕꯅꯤꯀꯣ ꯑꯗꯨꯃꯛꯇ ꯂꯤꯃꯤꯠ ꯀ꯭ꯔꯣꯁ ꯑꯩꯈꯣꯏ ꯂꯧꯕ ꯌꯥꯏ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯑꯅꯥ ꯂꯥꯏꯌꯦꯡꯁꯪ ꯑꯣꯏꯕꯤꯔꯤꯕ ꯖꯒꯥ ꯑꯗꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯂꯥꯏꯌꯦꯡꯕ ꯂꯥꯛꯆꯔꯤꯕ ꯑꯗꯨꯒꯨꯝꯕ ꯖꯒꯥꯗꯨꯗ ꯑꯅꯥꯕꯁꯤꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯔꯖꯥꯁꯤꯡꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ ꯆꯠꯊꯕꯤꯒꯅꯨ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ ꯗꯤꯜꯒꯤ ꯂꯩꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯁꯥꯇ꯭ꯔꯁꯤꯡꯅ ꯉꯁꯤ ꯍꯧꯔꯛꯏꯕ ꯏꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯏꯕ ꯏꯁꯨ ꯃꯌꯥꯝꯁꯦ
वही होता अकन बा सोय बा याव गिबे लेरगा सुमदो एक्सक्यूजेस सम हाइदा हादो जिन खतन रगांदा मदो गाथो असिन तन रगांदा को साद्र जिन अपाम जु खै यंबिबा अदुगा प्रजा जिन जु मणिपुर प्रजा जिन अना ले सिtai बे मैंग जु खै खनबिबा अदुगा लेइबा लीडर मोजिन जु गसागी अदा एरिया दो खन फंदो पिरगांदा अथुम दिसल होन जनिंग लेइबो अदुना हाजु लेइ फिल्म जे कोइना नुआइतबदी जमांगजा रिम्स कुंबसे तसेंगना अखोई अखोगी कहनी से आईसीयू रूम हारजु प्रमाणी को आईसीयू रूम हारगा जु खोई मसिंग याम हनिंगे को देन अमना गसाई कोक यारजु एनी कोक के ऑपरेशन तरकबा दगी हार्ट के ऑपरेशन तरकबा लेते हम नते लई अदु अम लिमिटेड को समटाइम्स कहनी अखोई सिदि याद्रे प्राइवेट हॉस्पिटल लोग आरे हाइबगुंबा समटाइम्स कोई ताबि यावी को अदु मैम थोंदना बइदमक्ता अखोई लाइरबा मैम मणिपुर से परसेंटेज कोई होर मतमदा कोई चाम की मनुंगदा मैक्सिमम परसेंटेज के दौरे थबक सूरगा नोमगी हाथे हाथे सूरगा नोमगा चाजब फैमिली नमसिंग यामिनेबको अदुना ngasi मणिपुर की प्रजा ने थेनरिबा अना लेंग लम होना कोंदम थेनरिबा अवा मैम जे कोकनबगी दमक्ता अना नोबा मोटी मॉडर्नाइजेशन तबिदना अना नोबा खुसुगला हसन बिदना अना नोबा गसागी मागी रूम एक्सपांड तोदना हजु सादे सागले फस छालदरो जिते रिम्स काजी हजु कोरिनी अदु रिम्स से तंगाय फदना कनागम खरदी गसागी लीडर खरदी के दौरे लीडर खरा हाबनिको लीडर खरदी के दौरे थिका तौनबा थिका त पाहुनबा थिका तौ नुगाइनबगी ओइ बखलोदा कोक थादबजु दुम यावदि यावरिने तारि प्रमाणिको अदु development to view aduga plus leiriba matam gi ana layengi oiba kono da khoi tam da su khusu khulai ana no option bidana ada ai shuru ngak masing khara hengat bidana khoi gi khara serious condition oiba na basing je khoi gi ai shuru khoi gi phangdana bed phangdana ada ya to ba khoi gi private puthok pa mem yawna ri hai tare ko private su dum ta ton ri ko do government gi leiriba sa khop sang sin laksadi sing ti am bana sa gi magi financial beer to ngam ba tha ngam ga to chang da khoi la na mata ne ko aduna ngamak tra kan da di ka dawre अखोई अवाब थेनब यावदम मैम यावना हेतारे प्रमाणी को अदु मैम जी कोकनबी दमक्ता अनो अनोब डेवलपमेंट जु बिल्डिंग साबीबा अनो अनोब डेवलपमेंट तौबीबा अदु अनो अनोब मिशनरीज में हप्सन बिदना लेरिबा कनो से प्रजाजन पामेबा दुगुम्बा गवर्नमेंट गी लेरिबा दुगुम्बा हॉस्पिटल जिन जे तसेंगना मियाव थाजब हाइतारे को मियाव थाजब दो हेन बिदना रहनी हेन डेवलपमेंट दम चखत पिन चखत होनबिउ अदु तदना गसागी तौरोइदबा गसागी थांगोइदबा दगी येंगोइदबा मियें खोंथांग सुम जथन रगा गसागी मतम गी मागी पूरी गे मनुंगदा आई नुवाइना होना बगी फिल्म सुम चला गितारगदी अखोई अमदुगी पेंदबदुदी खै लेकिन हम साइ थमजगी लक्ष्मी मिशन अखोई हुजी हुजी चथरिबा इंडिया पाकिस्तान की मरकत तौनरिबा लंदा सिगी मतंग दा अखोई कांग्रेस ना आर्म फोर्सेस ता सोलिडरिटी उत्पगी ngasi imphal asu tiranga rally chatkadori hai wafam अखोई कांग्रेस लोकल खोंथांग अदुगा अखोई मसिदगी तमजबा याबदि अखोई हौजिक इंडिया मथुन पाकिस्तान की मरकत चथरब लंदा मतमसिदा पॉलिटिकल पार्टी सिंह खेनब थमदना अमत ओइबगी लंबीद चटमिनरिबा सिगुमने अखोई मणिपुर की मतंगदसु पुन चटमिनरगा तौरगदी हेना माइ पाकद्रा है वफमसु यावरे है बतारे वजा हारिबि अखोई हौजिक कांग्रेस ना अखोई आर्म फोर्सेस तो उटकदोरिबा अदुगा मोइना चंगसिलै खोंजंग सिदा कमाय येंबे मसी जमांग साइ अखोई याम फै को अमन इन अदर सेंस अखोगी लेरिबा आर्म फोर्सेस हाइतारे को खुलाई बतिजाना पाइदना लेबाक की जाति की अदगी फुरुप की हाइतारे फुरुप हाबदी खुदामिनरिबा प्रजा खुदिंग हाइतारे को अखोगी सिविलियन खुदिंग मक्सी ngak sienba jati kanba lebak kanba haiji homsani ko aduna india gi oina khoi basing thingam double army mayama to second tongan ba different khoi crpf bsf army gorkha whatever ko navy air force adu du lei ba section tongan ba department mayam lei bising da thawak tawri ba dugumba khoi armed forces mayam je sigi oina thona pi ban tra solidarity utpoina si congress tawni have siam phai adubu sai area si da khoi hajning iduna sai adubu ha point ni ko lai do aduna haji india si achobo pakistan gi ba lalam ta tonore aduna si ke dwai lo singa da ha ngam de kaidor ka da ha sungam de ko aduna haji lai je tangai fadana sum mai pi da gi mai jaw bi hogi bagi wari adum khoi thanari ko aduna pakistan su sai area si da khoi na pau ta jabada mai paper phongma da khoi ujagam tam da india da any moment anytime any nadi kanoma da khoi timing ama da laman khumba natragana attack to ya ya bado ko order ngai dana haidare ko order ngai dana to ya ya bado mogi lai ba military council me am du bitu en pautare ko adu ta ga de haju lai film je haunare haju haunare bitam sibi haunare bani ko adu ta ga de haju lai film ji batang da praja gi mioi india gi lai praja mioi lakh crore me am ji ekoi thawai ngak pa lebak ngak pa adagi terrorist ko to du lan me am ji matang da ekoi tasingna solidarity upai ba ji di am thautai ko sida di ekoi
तंगाई फरक्तगदी तंगाई मक फरक्तगदी लेरिबा ngसागी आम खोगी मिलिटरी मैम हाइदर सिपाही मैम सिगी मपांगन सोंदरक बना तगना मपांगन वालक मतमदा अखो सिविलियन ओइबा प्रजासिन दसु तसेन मदो अखोई लेबा कननबि दम तखोई खुलाई पार हाइनिया लेतेबको अदर प्रजासिन बौ खुलाई पार कने मरमदि लेबा कननबि दम हाइदर को लुना यादा मोंदर तेको लीगली खोगी सिपाही की दमक मतिंग पांगबो इन खोई ngमजबा प्रजासिन तपु याइबको अदुना साइ एरिया सिदा खोई लेबा कननबि यादे हाबे खोंग खोई लेरे यारे सिमा देन इन अदर सेंस मनपुर की कंटेस्ट ये कांदा हजु लेबा मनपुर दा सही अनि को की टेरोरिस्ट चंगलक लांच दी दा एखोई पोलिटिकल पार्टी सिंग दोरादुरी थीदना को दोरादुरी थीदना थेनमिना हाइबा सिमग योखलुंजे एखोई चिंददी दुम हाइबको चिंददी दुम हाइ नसी फावबदा पुल्ला थौ तौ दम उदेबको मसी याम नगाइतो खोंथांग अमने अदुना हजु लेबा फिल्म सिम तांगदा एखोई पोलिटिकल पार्टी को वांग गांगजगिरोय को जमांगचा को पार्टी दो खोई यंगजरोय तौ बुखाय मी दो खोई यंग खोई वांगजबनी अदुना मयाम सिगी मरकता पोलिटिकल पार्टी में आंसी मरकता लेबा की जाति की फ्रुकी को थवोई सेंग ngang दुम थोइ थोबो उरी को पोलिटिकल पार्टी हाबे तोआन थंगो पोलिटिकल पार्टी हाबे मागी तोआन प्रिंसिपल में तुंगिना वोट काना होना जबा मागी पार्टी दुना लेबा ngang सगार ngang होना जबा सगार पाइन होना जबा वोट काना होना जबा तोआन पार्ट अमनी अदुबु कांग्रेस से यावरे बीजेपी दे यावरे व्हाट एनी पोलिटिकल पार्टी में यावरे हायदना एनी पोलिटिकल पार्टी की मागे आइडियोलॉजी तोंगाले हायदना जु लेबा की वांगांग ngang दी ngahum thuina मणिपुर में मिसमा सुखसिरे मणिपुर को की टेरोरिस्ट फाइन लंदारे अंगांग हाथ नंगा होसे फारा फाइन अंगांग जे फारा पुरबो द हातोक पिरे गाइ जे खंग बावबुदा आइगी पार्टी की लीडर नंगा गनो हाइ आइगी पार्टी की लीडर नंगा हाइ गनो हाइ रसम तारगदी मोइ ममा लेबा उसिबा क्वेश्चन लाखरेबा लास्टबो अदो लई फिल्म जे मतंगदा हजिक इंडिया की ओइना अपुनबा दोरादुरी थीदना पोलिटिकल पार्टी थीदना मियाम पुन्ना कोइ मतें पांगम थु हेबजे सिगी फिनेप सिमक मणिपुर दजु मणिपुर थोइ सुजिम तांग दजु अखोइ लोंगि नोम चांगेबको अना साइ एरिया सिदा आई पोलिटिकल पार्टी में थाबा पोलिटिकल पार्टी में सीएम थाबा अदि एमएलए खर सी इं थाबा एमएलए खर सी इं थाबा तो डिफरेंट ओपिनियन मैम थाबस नंबर मोर कान गसी कदौरे अखोइ जे मियामना छेदर लीडर्स ने अखोइ जे कदौगे बु सानबा या मियो मनी मोइ जे सी तौ या मियो मनी खलगा अखोइ सानबी लेरेबको अदुना लेदि फिल्म जे मतंगदा अखोइ इंडिया की ओइना चंगल इबा जु पाकिस्तान इंडिया की लांच की मनुंगदा अखोइ मियाम पोलिटिकल पार्टी खुदिम लौरिबा थौदांग जे सिग चप मानना मणिपुर दजु मणिपुर की लेबि सुजिम मतंगदा दोरादुरी थीदना मणिपुर की कुकी टेरोरिस्ट की मथकता अखोइ चपचाना अखोइ चपचा पोलिटिकल पार्टी सिंग योबि डिसीजन लौब मतम दो अखोइ हेदुए लौबिरो को लौमिन रकान अदुगुम्बा इंग तप मणिपुर मो प्रोनो होना मिनरसी एदुगा इंग तप इंडिया मा अखोइ प्रोनो होना साइफम जे साइ थमजगी मखता डाक्सने सिनि खोइ जिक रिम्सतना इरांग थोली अदुगा जेनिम्सतना सो कोस नोटिस पिरखरे कोइ पीजी तंबगी क्राइटेरिया सुदे हाइबा की मतंग दा सो कोस नोटिस थारखरे हाइबा वफम सिनि वजा हाइबि कोइ मणिपुर की कोइ महिरोइ सिंगे कोइ मेडिकल तंबगी मतंग दा खुदोंग चाब के फंगलेबा सि मांग खिगदरा हाइबगी सिंगना बुदुनि वजा हाइबि फाउसि दे वजा कमाई यंगे कोइ जेनिम्स की मतंग जमांग समसी रिम्स का जेनिम्स का थेदोक दुम खेना देन थमगेबको हजि लाइबि सुजि मतंग दा अमना ngसागी वयुता फजदब नत्रगना वांगसंग फजदब मागी तोगानबा एडमिनिस्ट्रेशन दा कायबा लापगिनी को अमना सुमना कना कयदौरे छात्र चमाने छात्र मैम कैरियर सिगी पोसकसे फरना बखना बरतबको सिजु चमाने को फरना होना तब तारे हजिक सिदा नेशनल मेडिकल कमीशन ना जेनेम्स सो कोस नोटिस थारा खरेगा है बोइजे कई मंग थाराइबा सो कोस कयदबोय थाराइबा है क्वेश्चन लेट्रोसे अदो यादी या नगी बियाय को चे चांग अमु हन्नरे खोना है या नगी बदियाय अदुबु सो कोस नोटिस हम थारक पाइजे सो कोस नोटिस से ताय फदने कोई सिना डिपार्टमेंटली मोय थारा जब पोनमनी को अदि पुलिस दा हायरगा न सुमोन थाबगुम को मिमा लाओ गायन प्रमाणी को मसे अफब थौना तेब देना मन बैंक तकी लोन लौरु रे नतरना कईगुम फिल्म खदि कोई कलो थबक कर तौरे दु सिंगल तरौत्रे हाय न सगी सुमोन थाबग समाने येबको अइतागदि नेशनल मेडिकल कमीशन ना जेनिम्स सो कोस नोटिस थारा खरि कई कदोय थाराइबा कदोय सो कोस नोटिस तौरि भाई जे सि इकाय निगाय पोट अमनेबको अदो आइना सुम हेफिट रबली में एग्जाम मतमदा जेनिम्स सु लेडीसी डिपार्टमेंट तरा पर लई हाय डिपार्टमेंट तरा पर जिंग मनुंग 17 डिपार्टमेंट की कदौरे अवार्ड पर अदगी तौगदो मागी मेंशन गदो खोगदो व्हाटएवर इश्यूज मैम मस लेडी बको सुगुम अवार्ड पर मैम दगी ओपीडी की लेगदो माय अवार्ड पर दगी से मेजर ऑपरेशन की माइनर ऑपरेशन की मागी डाटा मैम पी दो खोतो मैम व्हाटएवर हॉस्पिटल अमदा नत्रना खगी लेडी बंग सगी डिपार्टमेंट इंस्टीट्यूट में से लेगदो मागी अवार्ड पर मैम जे फजन स्टार्ट अम इर मतुंग दा मागी तखोंदो नॉर्मल मनुंग इंटरनेट फॉर्मल मैम दो नेबको अदु पिरक तमना मरम मोरकान कदौरे नेशनल मेडिकल कमीशन ना कदोय पिरक त्रि नो क्वेश्चन हांगपनेबा अदु पिरक त्रबनिना अदो तरौत्रबनि मखा ताना नोय फंगदो खुदोंग चाबसिंग पिरो हायबनेबा पखुम पिरक मखा ताना खुदोंग चाब पिरो हायबनेबा खुदोंग चाब लौजौ हायबनेबको खुदोंग चाब लौजौ
ꯂꯧ ꯑꯗꯨ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯔꯛꯎ ꯃꯇꯝ ꯆꯥꯅ ꯇꯧꯔꯛꯑꯣ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯍꯥꯏꯔꯛꯇ꯭ꯔꯕꯅꯤꯅ ꯅꯣꯏ ꯈꯨꯗꯣꯡꯆꯥꯕꯗꯣ ꯄꯤꯔꯣꯏ ꯍꯥꯏꯕꯅꯦꯕ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯏꯁꯝ ꯁꯝꯅ ꯅꯤꯀꯣ ꯂꯥꯛꯏ ꯄꯣꯏꯟꯁꯦ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯤ ꯕꯤꯜꯗꯤꯡ ꯐꯖꯩ ꯀꯣ ꯕ꯭ꯂꯣꯛꯇꯤ ꯌꯥꯝ ꯐꯖꯔꯦ ꯖꯦꯅꯤꯝꯁꯨ ꯕꯤꯜꯗꯤꯡ ꯑꯆꯧ ꯌꯥꯝ ꯁꯥꯔꯦ ꯀꯣ ꯑꯆꯧ ꯌꯥꯝ ꯁꯥꯔꯦ ꯍꯣꯁꯇꯦꯜ ꯀꯩꯅꯣ ꯕ꯭ꯂꯣꯛ ꯐꯖꯕ ꯌꯥꯝ ꯁꯥꯔꯦ ꯑꯋꯥꯠ ꯑꯄꯥꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯍꯥꯏ ꯑꯗꯩ ꯔꯤꯝꯁꯁꯨ ꯃꯉꯥꯏ ꯕꯤꯜꯗꯤꯡ ꯐꯖꯕ ꯌꯥꯝ ꯁꯥꯔꯦ ꯀꯣ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯊꯤꯀꯥ ꯃꯨꯟꯅꯕꯒꯤ ꯊꯤꯀꯥ ꯂꯧꯅꯕꯒꯤ ꯊꯤꯀꯥ ꯇꯥꯟꯅꯕꯒꯤ ꯄꯩꯁꯥ ꯇꯥꯟꯅꯕꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯃꯗ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯗꯥꯏꯔꯦꯛꯇꯔꯁꯤꯡꯅ ꯆꯠꯅ ꯐꯤꯕꯝ ꯂꯩꯔꯕ ꯀꯩꯁꯨ ꯂꯥꯛꯇꯣꯔꯦꯕ ꯂꯥꯁꯇꯀꯣ ꯑꯗꯨ ꯂꯝꯕꯤꯗꯨ ꯁꯅꯥꯅ ꯂꯝꯕꯤ ꯊꯥꯔꯁꯨ ꯁꯅꯥꯅ ꯕꯤꯜꯗꯤꯡ ꯗꯥꯏꯃꯟꯅ ꯕꯤꯜꯗꯤꯡ ꯁꯥꯔꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯀꯔꯤ ꯃꯅꯨꯡꯗ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤ나 प्रजासिंगी अना लाइंग लाख प्रजासिंगी कई वाट लेरी कई मोद कई खुद वाट लेरी है लीडर्स खरीम चंगेबको सना यूम सारू मनुंग चरा हेलदी कौदी है पोतो जवाब खुद जेनिम्स रिम्स कोकी मेजर ऑपरेशन तौर तौदे है नतेको अखोई सूम ताजब ए ऑपरेशन मेजर हो खुलाई खुद लेते प्राइवेट हॉस्पिटल चलो है थेनजबको अभी बिल्डिंग अचौब साद सरपुदी खुलाई वाली पोतो हाँ खिन होनाबीरोबको अब बिल्डिंग अचौब हाँ सारगा लंघों खिन सरपुदी कई है आईसी रूम मरांग थम्बीरोबको है इमरजेंसी लाप नत्रगा खर अरुब सीरियस कंडीशन पेशेंट मैम आईसी रूम खर मरांग कहनबीरबा को देन मागी डॉक्टर स्पेशली ये मफम खर मरांग कहन तारगदी अनाब लाइब थमोई खर पेनगनी प्रमाणे रिम्स फंग्रे जेनिम्स फंग्रे जेनिम्स ऑपरेशन तौर होना खुलाई लेरम्रे रिम्स ऑपरेशन तौर होना खुलाई लेते प्राइवेट पूरो है प्रजा अपेन पोट नतेबको प्रजासे पैसा पैर थमगा अनाब लाइंग लाख नतेबको मयू मिंखन योदना पूदना अना लाइंग याबनेबको अखोना हाइजनिंगी जेनिम्स का रिम्स का अनीसी तसें है तसें बिजनेस तौगनोबको बिजनेस तौगनु पुबी लीडर बिजनेस तौगनु पुबी लीडर प्रजा की अना अयेकी मियें थादबीरकांदा प्रजा की अवाब से उबीरकांदा अवा अना तारो मैम खर अवाब कोकनबीदमक्ता खुचु खुलाइद अदगी बेड अदगी लाइव ओपीडी की लाइव स्टाइल अदगी इमरजेंसी लाइव ngsaगी लाइव रूम सिंगदा पीगे दो फैसिलिटी मैम दो मसा नाना पीबी याना मोम हाइतारेको अनाब सिंदुगी ओइबा ngsaगी याम हाइजेनिक ओइना ngsaगी अनाब सिंदु लाख मतमदा को थोइना खुदोंग थिनिगाय एक्सीडेंट अमर नारक मतमदा जेनिम्स पुरो रिम्स पुरो गाय हाइबगी थाजब हाइतारे प्रजासिन को अदुगी लेननबीदमक्ता मागी सर्विस फजनबीदमक्ता काय हाइनी पैसा चंग मथौता को अदुगा दुदैदोइना होनबीरकांदा प्रजागी थवाई लंथुम कनबीरगदी को कनबद मतेंग पांबीरगदी हेना फवोइगनी अदुना बिल्डिंग साबियु को हेना मसक फजनबसु होनबियु अदुगा वार्तना लेरिबा दुगुंबा ngsaगी अरु अरु खुसु खुलाई म्याम दुजुने खिनबीरकांदा कोई काय हाइनी मणिपुरदा लेरिबा दुगुंबा मियोय लाख 13 समथिंग को 13 की मया हाइतारेको कोई कैसु मिसिंग याबा सुतेदना प्रमाणे सिगी प्रजासिंगी ओइबा आवाज थेंग म्याम जे खरा कोकनबीदमक्ता काय हाइनी लेबिरिबा ngsaगी हॉस्पिटल अनिसिना चौदाइते लौबीदना अदुगुंबा लीडर्सगिना थमोय सेंबीदना काय हाइनी और पले हेनबीगनु को अना लेंग बीरीब प्रजासिंगे अखोई कन्बीदना तुम कोइना रिम्स जेनिम्स थाजबद लेहनबीबदुगुंबा ओहनबीजनु हाय फुंजाय थमजगी लोइसिलकपद लाक्सनिंग अखोई मणिपुर इरांग चही अनि हेंजिलक फाउबा लोइसिनबा ngамदना लेरी अदुबु मरकसिदा अखोई गवर्नर न सियार लौदुना सिरोई लिली फेस्टिवल ऑर्गेनाइजिंग कमिटी गा अनिरक सुबा मिफम पांगथोखरे लोना अखोई एमएसटी नसु अखोई सिरोई लिली फेस्टिवल तांग मे गी तांग कुंदगिना कुनमरी फाउबा पांगथोकदोरिबा असिदा अखोई बस सर्विस पीगनी हाइबो वफमसिंग फोंदोली हाइबा तारेजा हाइ फाउसिदे वजे कमाई येंबी अखोई गवर्नर लोकल एमएसटी ना पाइकट कदोरिबा अखोई बस सर्विसिंग पीगदोरिबा सिंग मतांगदा अखोई ममांगदा अखोई फ्री मूवमेंट की मतांगदा अखोई बस मई थारखिबन सिंगबा पावबुदि लै अदुबु माइ पाक कदोरिब्रा कमदौ गदोरि हाइ मतांगदा कय हाइबिनिंग जा ओजमांग से मछि अखोई सिरोई लिली फेस्टिवल 2025 को से हंदकी लाइव मे तरी कुंदगी न कुनमरी पांथोनी न अखोई हजि डिसिजन लौरे को स्टेट लेवल थाक द फेस्टिवल जे पांथोर पथन का मंगारक सुदुनी को मंगारक सुदुनी 2017 दगी हरगा 16 मे 2017 दगी ना 20 मे 2017 दगी अमा पांथोकरे स्टेट के थाक को अदो 24 अप्रैल 2018 दगी ना 28 अप्रैल 2018 माउसे अमुक सेकंड फेज पांथोकरे अनि सुबोइना अदुगा 2019 दा मुक 16 अक्टोबर 19 अक्टोबर पांथोकरे अमुक सुबोइना अदुगा 2021 जे कोविड लेबन मरमर कांदा पांथोकिद्रे अदुगा 25 मे 2022 दगिना 28 मे 2022 दा मुक मरी सुबोइ पांथोकरे हाजिक मंगा सुबदा 20 मे 2025 अदुगा 24 मे 2025 ते कोई अदक मंगा सुबोइ पांथोकइने को अदुबु लुरेयो पॉइंट दी
Shiroi festival si tasengna tawba yai ko pangthok pi gadawni pangthok pi kesu kaide mai pak oisinu ekoi mayam punna ekoi mai pak min na khona bim change adubu lure point di kuki terrorist ngi lan chahi ani hung pha base ekoi imphal lagina khul gi hoji haibu jaga si yongna khona matamda ekoi kuki khun khran landuri ko kuki khun khran landuri bi jaga jaga chingji da yam sathiba khun khara hayo haira gadi ngasai gi ekoi se Gwaltabi ko Gwaltabi si yam nak lele hai ada tani ko Gwaltabi tani ado sidi da lele si yengang pupi khun khalan tu ni ko ado den amana masagi pi faimon and tuition khunjiju taseng nai koi cookie sina ko lai badu gumba yengang pupi khara manung hangjar lai bai dare ko ado gumba cookie ko lai khun namani den amana khoi den wai ta amana kan hata ga di yaulen hai je yaulen khunji kai nai ta ga di khoi sidi he Rukul Rose Sakana the Koi Litan Tong in Malaysia. Litan Tong Jigi, Magi, Haido Hingi area, the labor Dugumba, Yolin, Hansi cookies in the Marina Namata Kundamanebo. I don't see Yolin have a Kunjagin located approximately 40 kilometers from Urkul town. Urkul town, the kilometer from Jaganebo. And a Siki Jagasi, Sidagina. Marak hai tare ko marak si security na fully protect pi na khala ba buda security kyam yungam dino pramani ko marak si chali bang sagi flow na chali jaga ha hang ga le jaga sing dai kai khudong thiba thoningai mem yauri hai tare ko adubu ai koi planning ni plan ni ko government policy ni na koi hai bangam de adum yagi ba su jai ko adubu koi na koi sai chna ningai ori di ai koi thoina ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯃꯥꯎꯟꯇꯦꯟ ꯕ꯭ꯔꯤꯒꯦꯗꯀꯤ ꯂꯩꯔꯤꯕ ꯀꯦꯝꯄꯁꯇꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯥꯡꯈꯠꯂꯛꯏꯅꯤ ꯀꯣ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯁꯥꯝꯄꯥꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯑꯃ ꯀꯣ ꯕꯤꯁꯅꯨꯄꯨꯔ ꯃꯅꯤꯡꯒꯤ ꯂꯩꯔꯤꯕ ꯖꯒꯥ ꯈꯔꯗ ꯑꯩꯈꯣꯏ ꯃꯥꯒꯤ ꯂꯥꯁ ꯂꯣꯀꯦꯁꯟ ꯐꯪꯗꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯥꯔꯤꯌꯣ ꯃꯤꯌꯣ ꯄꯨꯂꯞ ꯃꯥꯡꯗꯅ ꯍꯧꯖꯤꯛꯐꯥꯎ ꯊꯤꯡꯗꯅ ꯂꯩꯔꯤꯅꯤꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯎꯔꯛꯑꯀꯥꯟꯗ ꯍꯧꯖꯤꯛꯁꯤ ꯇꯁꯦꯡꯅ government na pigiba directive manipur governor na pigiba directive koi nongoi pikhalau aina 7 days adir matam thagiba adagi den amana ngasagi free movement government ministry of home affairs na piba koi ministry home minister na piba directive free movement to luga hai boi ji asi ho indra leini ko no surrender ha ga leini kulai bikhalo ha ga leini den amana no free movement ha ga leini ko kuki na tabal lamjingda maitai phawo yaro maitai chapri yaro he je no movement no free movement ha ga leini ji kuki sino ko adagi den amana ngara na ha thopo order ngarang na thopo order da kaidore Chusampur da thopo order ma de ngai ngara na gi me tari ahum da kaidore Bichamu gi DC gi mo silaga SDC BO executive magistrate thopo order da ekoi mogi me tari ahum ji separation day pangthok cha gen chi rakma tam da madu pangthok ya pi re madu ya pi ji manung da kaidore ekoi point 1 to 10 yaw point gi manung da point number 4 da mo policy nongmai adagi lathi and the firearms pura chatpa yaroi si number 1 the point number 4 point number 5 ta kaidore wearing of camouflage uniform can be dressed is strictly prohibited hagal inigo ado sugu mayam yawra babu sugu mayam yawra babu ado then amana first number 1 the moina palise this permit shall be produced on demand by a police officer not below to the rank of ASI of the police department or by executive magistrate police department the ASI amana tagana masagi executive magistrate ama hairiba mafam da deploy toroga lehengani haina hai nebako sugu mayam jin oi palam matung da kai number 10 da kari haire hairiba mayam jin sigi oba posak se sida ama tang het bhalo tor potam da without prior information pidana pi order se cancel toni hai nebako to targadi adi sida hai je the permission may be cancelled without prior notice to the party hai nebako ado sugu mayam je hai na bhabuda ubira mani uzamang chano ko ado full arms fire thola kan the full uniform full camouflage thola kan da si gun chlo to khala ini ko nomoi ka khala ini ko ado hajiti FIR pan da ko taja bada nomoi mari ma phagalle camouflage khara uniform khara phagalle ga ko pauta hare ko ado nomitu da khudak tu da sport tu da tangai phadana moina pidi order si bhalo to rabani na ado da assam rifles central da central security force deploy to ki bi anu kai legi ko sim lak to re ko ado chatpe yaro ena ngaksin thamaga Action tham ku dokin tham kanda do da nomoi pai la yo moi kudhani fudo Chusampur side su tawre Kangpopu side su tawre jaga khuni tawle ko adu adu da central security force kai thangye ko sim lak ro khida ko adu su mayam ni leibani na leiba sungil maya su mayam ji ura kanda jamang chai khoina jai jeni si Shiroli festival si ta singna hoi mai pan pa to no hona bi yu ka su kai de taw khoi gi oina di sai area si da sagi kanana dai to bi do ko sim ni ko ai sa matam da aswingam yohol re habe se kana security bi ngoi no ana just tapon to chalo khoi nga khom to nga kani security khoi pi do pi gani deploy to khom to ko ni adu aswingam yor putu di na sai dai to jero habe du di phim tha bo phim la ko phate dana poto se kudam moina security full security nga thari ba MST bus to wari ni
ꯏꯖꯠ ꯈꯣꯡꯒꯣꯏꯅ ꯍꯜꯂꯛꯈꯤꯗꯅꯀꯣ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯑꯗꯨꯕꯨ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯗ꯭ꯔꯃꯥ ꯈꯔ ꯂꯩꯕꯅꯤꯅ ꯀꯣ ꯀꯅꯥ ꯈꯪꯅꯤ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯅꯨꯃꯤꯠꯁꯤ ꯐꯥꯎꯕꯗꯤ ꯀꯣ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯥꯎꯁꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯗꯦꯠ 20 24 ꯅꯨꯃꯤꯠ ꯃꯔꯤꯅꯤꯁꯤꯗꯤ ꯀꯣ ꯅꯣꯏ ꯀꯩꯝ ꯇꯧꯒꯅꯨꯀꯣ ꯀꯩꯝꯇ ꯋꯥ ꯍꯥꯏꯒꯅꯨꯀꯣ ꯀꯩꯒꯨꯝꯕ ꯅꯣꯏ ꯃꯩꯇꯩꯗ ꯗꯤꯁꯇꯔꯕꯦꯟꯁ ꯄꯤꯒꯅꯨꯀꯣ ꯍꯥꯏꯔꯝꯕꯁꯨ ꯌꯥꯏꯗꯅ ꯑꯣꯖꯥ ꯃꯥꯡꯁꯀꯣ ꯑꯗꯨꯒꯨꯝꯕ ꯌꯥꯅꯕ ꯂꯩꯗꯅ ꯉꯁꯥꯏꯒꯤ ꯇꯧꯈꯤꯕꯁꯦ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯃꯗꯨꯃꯛꯅ ꯉꯁꯥꯏꯒꯤ ꯃꯗꯨꯃꯛꯅ ꯍꯥꯟꯅꯒꯤ ꯇꯥꯏꯞꯇ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯁꯦ ꯁꯤꯗꯒꯤ ꯍꯧ ꯆꯠꯇꯅ ꯈꯣꯠꯇꯅ ꯉꯁꯥꯏꯒꯤ ꯍꯦꯛꯇ ꯃꯄꯨꯡ ꯐꯥꯍꯟꯕ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯆꯠꯂꯁꯦ ꯍꯥꯏꯕ ꯃꯐꯝꯗꯗꯤ ꯇꯧꯗꯧꯕꯨꯗꯤ ꯃꯥꯟꯗꯦ ꯀꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯦꯄ꯭ꯔꯦꯟꯁꯟ ꯑꯗꯒꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯐꯥꯎꯕꯗ ꯑꯗꯨꯝ ꯍꯥꯏꯖꯔꯤꯁꯤꯅꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯃ ꯍꯧꯖꯤꯛ ꯃꯥꯡꯕ ꯍꯥꯏꯁꯦ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯍꯥꯏꯖꯕꯅꯤꯀꯣ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯀꯨꯀꯤ ꯗ꯭ꯔꯒ ꯃꯥꯐꯤꯌꯥ ꯃꯈꯣꯏ 100ꯒꯤ ꯊꯋꯥꯏꯒ ꯀꯨꯀꯤ ꯗ꯭ꯔꯒ ꯃꯥꯐꯤꯌꯥ ꯍꯥꯏꯖꯕꯅꯤꯀꯣ ꯃꯨꯟꯅ ꯇꯥꯕꯤꯕ ꯆꯪꯉꯤꯀꯣ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯃꯔꯛꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯀꯩꯗꯧꯒꯦꯕꯨ ꯑꯩꯈꯣꯏ ꯄꯟꯕꯤꯔꯅꯨ ꯍꯥꯏꯕꯤꯔꯅꯨ ꯌꯥꯝ ꯆꯩꯕꯤꯔꯅꯨ ꯈꯔꯁꯨ ꯄꯦꯟꯊꯣꯛꯑꯁꯤ ꯀꯥꯏ ꯍꯥꯏꯕ ꯑꯗꯨꯝ ꯑꯣꯐꯤꯁꯥꯔ ꯈꯔ ꯂꯩ ꯑꯩꯈꯣꯏ ꯃꯔꯛꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯇꯨꯔꯤꯁꯇꯔ ꯃꯤ ꯂꯝ ꯀꯣꯏꯕ ꯃꯤ 13 ꯍꯥꯠꯄꯒꯤꯗꯃꯛꯇ ꯉꯁꯤ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨ ꯂꯥꯟ ꯇꯧꯔꯤꯅꯦꯕꯀꯣ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨ ꯃꯔꯨ ꯐꯪꯕ ꯊꯛꯀꯅꯤ ꯍꯥꯏꯔꯤꯅꯦꯕ ꯅꯠꯇ꯭ꯔꯣ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨ ꯐꯪꯅ ꯇꯥꯟꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅꯤ ꯐꯪꯅ ꯇꯥꯟꯅꯅꯤ ꯍꯥꯏꯔꯤꯅꯦꯕ ꯑꯗ ꯑꯩꯈꯣꯏꯒꯤꯗꯤ ꯍꯣꯁꯇꯦꯖ ꯑꯣꯏꯅ ꯐꯥꯗꯅ ꯑꯉꯥꯡ 3 ꯅꯨꯄꯤ 3 ꯐꯥꯔꯒ ꯄꯨꯔꯒ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯂꯛꯑꯕ ꯃꯣꯂꯦꯁ ꯇꯧꯁꯤꯜꯂꯛꯑꯕ ꯑꯗꯒꯤ ꯔꯦꯞ ꯇꯧꯁꯤꯜꯂꯛꯑꯕ ꯇꯝꯊꯤ ꯇꯧꯅ ꯇꯧꯔ ꯃꯑꯣꯡꯗ ꯂꯥꯛꯅꯕ ꯌꯥꯝ ꯂꯥꯛꯅ ꯍꯥꯠꯂꯕꯗꯨꯐꯥꯎꯗ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯗꯧꯔꯦ ꯉꯁꯥꯏ ꯑꯆꯨꯝꯕ ꯁꯥꯗꯅ ꯀꯅꯥꯒꯨꯝꯕ ꯑꯣꯐꯤꯁꯥꯔ ꯈꯔꯗꯤ ꯀꯩꯗꯧꯔꯦ ꯃꯃꯥꯅ ꯅꯨꯡꯁꯤꯔ ꯑꯁ ꯇꯧꯕꯤꯔꯅꯨ ꯄꯦꯟꯊꯣꯛꯄ ꯃꯇꯝꯗ ꯍꯥꯏꯒꯠꯂꯛꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒꯨꯝꯕ ꯍꯥꯠꯂꯤꯕ ꯃꯤꯗꯣ ꯏꯟꯗꯤꯌꯥꯁꯦ ꯂꯣ ꯆꯠꯄ ꯂꯩꯕꯥꯛꯅꯦꯕꯀꯣ ꯂꯣꯅ ꯕꯥꯎꯟ ꯇꯧꯔꯤꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡ ꯐꯥꯔꯒ ꯄꯨꯈꯤꯕ ꯃꯤ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡ ꯐꯥꯔꯒ ꯍꯜꯂꯛꯄ ꯃꯤ ꯅꯨꯄꯤ ꯔꯦꯞ ꯇꯧꯕ ꯃꯤꯁꯤꯡꯗꯣ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯁꯇꯤꯁ ꯐꯪꯍꯜꯂꯨ ꯑꯆꯨꯝꯕ ꯂꯥꯟ ꯄꯨꯊꯣꯛꯎ ꯃꯣꯏ ꯗꯟꯗꯤ ꯄꯤꯍꯜꯂꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯍꯥꯏꯁꯦ ꯑꯗꯨ ꯍꯥꯏꯕꯁꯤ ꯐꯥꯎꯕꯗ ꯆꯩꯕꯤꯔꯅꯨ ꯍꯥꯏꯔꯨꯅꯨ ꯄꯦꯟꯊꯣꯛꯑꯁꯤ ꯍꯥꯏꯒꯠꯂꯛꯏꯅꯦꯕ ꯑꯣꯖꯥ ꯃꯥꯡꯁꯦꯀꯣ ꯑꯗꯨꯝ ꯃꯤ ꯌꯥꯎꯈꯠꯂꯛꯏꯅꯤ ꯑꯩꯈꯣꯏ ꯃꯁꯤꯗꯀꯣ ꯅꯨꯡꯉꯥꯏꯈ꯭ꯔ ꯄꯣꯠꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯉꯥꯏ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯁꯤꯗ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯅꯥꯕꯨ ꯊꯥꯖꯗꯣꯏꯅꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯃꯥꯡꯗ ꯐꯥꯔ ꯄꯨꯈ꯭ꯔꯤꯅꯤ ꯖꯤꯗꯤꯒꯤ ꯑꯦꯛꯁꯤꯗꯦꯟꯗꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯃꯥꯡꯗ ꯐꯣꯡꯅ ꯐꯥꯔ ꯄꯨꯈ꯭ꯔꯤꯅꯤ ꯀꯟꯕ ꯉꯝꯗ꯭ꯔꯤꯅꯤ ꯑꯗꯨꯇꯥꯔꯒꯗꯤ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯐꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯁꯅꯨ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯣ ꯃꯁꯤ ꯑꯇꯥꯡꯕ ꯂꯟꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯇꯥꯡꯕ ꯂꯟꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯇꯁꯦꯡꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯊꯨꯕ ꯗꯤꯁꯤꯖꯟ ꯑꯃ ꯂꯥꯛꯄꯤꯗꯅ ꯑꯊꯨꯕ ꯉꯁꯥꯏꯒꯤ ꯄꯤꯁꯀꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯃ ꯂꯥꯛꯇꯅ ꯑꯩꯈꯣꯏ ꯑꯊꯨꯕ ꯗꯤꯁꯤꯖꯟ ꯂꯧꯕꯤꯔꯗꯤ ꯌꯥꯝ ꯐꯩꯀꯣ ꯇꯧꯕꯗ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯄꯤꯁ ꯂꯥꯛꯄ ꯍꯥꯏꯕ ꯃꯇꯝꯗ ꯀ꯭ꯔꯥꯏꯝ ꯇꯧꯈ꯭ꯔꯤꯕ ꯃꯤꯆꯝꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯡꯃꯩ ꯀꯥꯞꯈ꯭ꯔꯤꯕ ꯃꯤꯆꯝ ꯍꯥꯠꯈ꯭ꯔꯤꯕ ꯃꯤꯆꯝꯗ ꯒꯦꯡ ꯔꯦꯞ ꯇꯧꯈ꯭ꯔꯤꯕ ꯀꯣ ꯑꯉꯥꯡ ꯍꯥꯠꯈ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯗꯤ ꯇꯁꯦꯡꯅ ꯃꯗꯣ ꯂꯣꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯆꯞ ꯆꯥꯕ ꯃꯗꯨꯒꯤ ꯑꯣꯏꯕ ꯖꯁꯇꯤꯁ ꯑꯃ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯗꯤꯃꯥꯟ ꯑꯩꯈꯣꯏ ꯇꯣꯛꯑꯦꯕ ꯑꯩꯈꯣꯏꯁꯨꯀꯣ ꯑꯗꯨꯅ ꯐꯥꯎ ꯄꯨꯜꯂꯨ ꯃꯣꯏ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧ ꯑꯦꯛꯁꯟ ꯂꯧꯈꯠꯂꯨ ꯀꯣ ꯖꯁꯇꯤꯁ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯁꯤ ꯑꯣꯖꯥ ꯃꯥꯡꯁꯦꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯍꯥꯏꯖꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯁꯦ ꯃꯄꯨꯡ ꯐꯥꯕꯗꯤ ꯑꯣꯏꯁꯅꯨ ꯇꯧꯕꯇꯕꯨ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕꯗꯤ ꯑꯃꯨꯛ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯦꯀꯣ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯟ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯀꯥꯏꯅꯕꯒꯤ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯑꯗꯩ ꯃꯆꯤꯟ ꯀꯥꯏꯅꯕꯒꯤ ꯀꯣ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯅꯠꯇꯕꯗ ꯃꯔꯝ ꯆꯥꯗꯕ ꯃꯑꯣꯡ ꯑꯃꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯈꯨꯠꯇ ꯀꯨꯀꯤ ꯗ꯭ꯔꯒ ꯃꯥꯐꯤꯌꯥꯁꯤꯡꯒꯤ ꯃꯈꯨꯠꯇ ꯑꯩꯈꯣꯏ ꯆꯝꯖꯔꯕ ꯊꯋꯥꯏ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏ ꯄꯤꯈꯝꯍꯟꯕꯁꯦ ꯑꯩꯈꯣꯏ ꯄꯥꯝꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯆꯠꯄꯤꯒꯗꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯩ ꯒꯣꯔꯃꯦꯟꯅ ꯁꯤꯟꯕꯤꯔꯤꯕ ꯊꯧꯗꯥꯡ ꯊꯧꯑꯣꯡꯁꯤꯗꯁꯨ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯕꯤꯔꯀꯥꯟꯗ ꯑꯁꯣꯏ ꯌꯥꯎꯗꯕ ꯐꯖꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯑꯣꯏꯁꯅꯨ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯕꯁ ꯚꯔꯥꯒꯇꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕ ꯃꯇꯝꯗ ꯂꯨꯄꯥ 200 ꯂꯧꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯥꯎ ꯑꯃ ꯇꯥꯖꯩꯀꯣ ꯂꯨꯄꯥ 200 ꯕꯁ ꯇꯤꯀꯦꯠ ꯀꯛꯑꯒ ꯑꯩꯈꯣꯏꯒꯤ ꯄꯣꯛꯑꯝꯗꯅ ꯄꯣꯛꯄ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏ ꯑꯃ ꯀꯣ ꯑꯩꯈꯣꯏ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯤꯡ ꯈꯨꯗ ꯑꯩꯈꯣꯏ ꯇꯥꯍꯟꯕꯗꯤ ꯑꯩꯈꯣꯏ ꯄꯥꯝꯗꯦ ꯑꯗꯨꯅ ꯇꯁꯦꯡꯅ ꯃꯗꯨ ꯆꯠꯄꯤꯅꯤꯡꯕ ꯑꯗꯩ ꯒꯣꯔꯃꯦꯟ ꯂꯧꯈꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯦꯖꯔꯗ ꯇꯁꯦꯡꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯤꯟꯕꯤꯗꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯕꯤꯗꯅ ꯀꯣ ꯃꯄꯨꯡ ꯐꯥꯕꯗꯨꯕꯨ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯑꯣꯏꯕ ꯑꯣꯏꯁꯅꯨ ꯇꯧꯕꯇꯕꯨ ꯃꯗꯨꯃꯛꯅꯗꯤ ꯉꯁꯥꯏꯒꯤ ꯇꯁꯦꯡꯅ ꯍꯦꯟꯅ ꯍꯥꯟꯅꯒꯤ ꯇꯥꯏꯞꯇ ꯃꯄꯨꯡ ꯐꯥꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯗꯨꯝ ꯗꯥꯝ ꯂꯥꯡꯕ ꯈꯣꯠꯄ ꯇꯧꯕꯒꯤ ꯑꯣꯏꯕ ꯐꯦꯁꯇꯤꯚꯦꯜꯗꯨꯗꯤ ꯑꯩ ꯊꯥꯖꯕꯗꯤ ꯋꯥꯠꯂꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎ-ꯀꯨꯝꯍꯩꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯀꯨꯀꯤ ꯗ꯭ꯔꯒ ꯃꯥꯐꯤꯌꯥꯁꯤꯡꯁꯦ ꯇꯁꯦꯡꯅ ꯏꯁꯣꯔꯅ ꯋꯥꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯉꯁꯤ ꯑꯣꯖꯥꯒꯤ ꯆꯤꯟꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯉꯁꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯅ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯅ꯭ꯌꯨꯁ ꯑꯦꯅꯥꯂꯥꯏꯁꯤꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛ ꯑꯣꯖꯥꯕꯨꯁꯨ ꯍꯟꯅ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯔꯣꯏꯕ ꯑꯣꯏꯅ Nail it Imphal Akampad Laklib session 2025-26 ki oina admission hojire. Courses offered are MTech CSE in AI, MCA, MSc IT, MSc Bioinformatics, BCA, BSc Computer Science, Diploma in Computer Science and Engineering DCSE, Diploma in Electronics and Communication Engineering DECE, PGDCA, O-Level IT and CHMT. Courses singa sige apply to the last date na
20 May 2025 da oigani. Schedule caste amadi schedule tribe students ki oina free course oijagani. Screen da pijariba QR code natraga link asida natraga 8132062261 da nashima contact tobiratuna kanaba shingasi lobiho. Welcome to Uttaranchal University, where dreams take flight and futures are shaped. Here, knowledge meets innovation and curiosity fuels discovery. Our commitment to excellence and cutting-edge research sets us apart, preparing our students to lead in a rapidly evolving world. But it's not just about academics. At Uttaranchal University, we believe in nurturing well-rounded individuals. Our supportive faculty and personalized mentorship ensure every student's success. Join us where opportunities abound and dreams become realities. Enroll now. The Happiness Program is a program for success, peace, and strength. If we attend to our breath, our whole system gets rejuvenated. Manipulating the breathing, you can change the emotions. Step into the realm of Assam Downtown University, where we encourage success. Experience the ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯎꯖꯕꯦꯀꯤꯁꯇꯥꯟꯒꯤ ꯐꯔꯒꯥꯅꯥ ꯁꯤꯇꯤꯗꯅꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤꯁꯤꯗ ꯂꯩꯕ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯃꯅꯤ ꯐꯔꯒꯥꯅꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯍꯥꯏꯔꯤꯕ ꯀꯣꯂꯦꯖꯁꯤꯒꯤ ꯃꯥꯒꯤ ꯃꯦꯟ ꯀꯦꯝꯄꯁꯅꯤ ꯁꯤ ꯅꯠꯇꯕ ꯇꯣꯉꯥꯟꯕ ꯀꯦꯝꯄꯁ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯍꯣꯁꯄꯤꯇꯥꯜꯁ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯣ ꯃꯥꯒꯤ ꯁꯤꯒꯤ ꯃꯦꯟ ꯀꯦꯝꯄꯁꯁꯤ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯃꯁꯤ ꯒꯚꯔꯟꯃꯦꯟꯠ ꯀꯣꯂꯦꯖꯅꯤ ꯃꯣꯔ ꯗꯦꯟ 1000 ꯁ꯭ꯇꯨꯗꯦꯟꯠ ꯃꯐꯝꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯕꯦꯠꯆ ꯑꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯍꯥꯟꯕ ꯕꯦꯠꯆ ꯑꯅꯤ ꯑꯩꯈꯣꯏ ꯐꯔꯒꯥꯅꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯄꯕ꯭ꯂꯤꯛ ꯍꯦꯜꯊꯇ ꯂꯩꯔꯦ ꯐꯥꯔꯁ ꯏꯌꯔ ꯁ꯭ꯇꯨꯗꯦꯟꯠ ꯑꯃꯗꯤ ꯁꯦꯀꯦꯟ ꯏꯌꯔ ꯁ꯭ꯇꯨꯗꯦꯟꯠ ꯃꯌꯥꯝ ꯑꯃ ꯃꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯁꯇꯦꯜꯁꯤꯡꯗ ꯂꯩꯔꯒ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯃꯅꯨꯡꯁꯤꯗ ꯀꯔꯤ ꯀꯔꯤ ꯐꯤꯆꯔꯁ ꯑꯃꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯩꯕ ꯍꯥꯏꯕꯗꯤ ꯇꯔꯦꯠ ꯃꯈꯥꯏꯗ ꯅꯤꯄꯥꯜ ꯃꯈꯥꯏꯐꯥꯎꯒ ꯆꯠꯂꯨꯔꯀꯥꯟꯗꯒ ꯊꯔꯛꯄꯗ ꯂꯥꯏꯔꯤꯛꯁꯦ ꯄꯩꯕ ꯄꯥꯕꯤꯅꯤ ꯑꯗ ꯃꯣꯏꯗꯤ ꯌꯪ ꯃꯥꯏꯟꯁꯅꯦꯕꯀꯣ ꯆꯍꯤ 15 ꯍꯥꯏꯕꯁꯤ ꯃꯐꯝꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯐꯝ ꯈꯔ ꯈꯪꯒꯠꯄꯗ ꯋꯥꯔꯜꯗꯒꯤ ꯑꯥꯏꯀꯅꯤꯛ ꯑꯃꯗꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯇ꯭ꯔꯦꯚꯦꯂꯔ ꯑꯃ ꯑꯣꯏꯈꯤꯕ ꯏꯕꯅꯦ ꯕꯇꯨꯇꯥꯅ ꯃꯥꯒꯤ ꯇ꯭ꯔꯦꯚꯦꯜꯁ ꯑꯣꯐ ꯏꯕꯅꯦ ꯕꯇꯨꯇꯥꯗ ꯗ ꯃꯦꯒꯅꯤꯐꯤꯁꯦꯟꯠ ꯁꯤꯇꯤ ꯑꯣꯐ ꯗ ꯋꯥꯔꯜꯗ ꯍꯥꯏꯔꯝꯕ ꯁꯃꯔꯀꯟ ꯍꯥꯏꯕ ꯁꯤꯇꯤꯗꯨꯗꯅꯤ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯏꯪꯉꯤ -2 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯦ ꯑꯗꯨꯒ ꯃꯐꯝꯁꯤꯅ ꯌꯥꯝꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯤꯁꯇꯣꯔꯤꯛ ꯑꯣꯏꯕ ꯌꯥꯝ ꯁꯤꯒꯅꯤꯐꯤꯀꯦꯟꯠ ꯑꯣꯏꯗꯣꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯁꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯂꯤꯡꯈꯠꯈꯤꯕ ꯃꯦꯗꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯗꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯑꯩꯈꯣꯏ ꯂꯦꯞꯖꯔꯤꯕꯁꯦ ꯃꯌꯥꯝ ꯏꯟꯇꯔꯚꯤꯌꯨ ꯁꯃꯔꯀꯟ ꯁ꯭ꯇꯦꯠ ꯃꯦꯗꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ
first of all mamang sakiba university makami haribi university sida mayam video features sida mang uribase haribi khumsi the samarkand habs fazaba magi lens features landscape aduga haribi khumsi gi oiba ma yam fazabagi adu yam phawgi popular oibagi yam reason khara lei ahamada world gi quite maming chatpa conquerors singi manungda amu oiba amir taimur gi capital se samarkand sida oiki masigi mathakta mafam sida yamna magnificent oiba iconic monument mayam mukha 14th century gi matamda semkhalappa monument mayam mukha asisu lengdana stain torga lei hariba monument sing singi manungda registan habasi panbe registan ji gi model lo ga hariba university ne kanai base registan ji theology gi university ama adigi then Islamic theology ki university ma then philosophy ki university ma almost modern science ki university ma ahumak se mamai ahum sida lei sumaina lei ko adugi mawung lawraga mafam sida nigatane sigi university ki campus su aduga hariba mafam si aduga matik phajaba haitare masida makha kaya ki lei myam ma sale aduga city itself se adom na lakbiyagadi adom na udoi se garden nam dum meba but hojik sidi winter season ni aduga minus ka chatpa hojik degree se aduna hojik ti lei na sate khar da sate ko adu hojik hai humje ma explore dominazi aduga hojik nei ba ai no explore university se sigi university university ko bidana finally public university se mangda amasoi ko top university mani I university is not just could be Uzbekistan ki doctors student ko na maling to ngaton the country sing the mafam sida medical tambalai PG courses sing amadi MBBS courses sing tambalai mang me students me amadi Pakistan India Turkey Iran ton the country me amadi mafam sida medical tambalai ko adu na tana India ke manu de ko north tegi bhairoi me amsu mafam sida medical tami even manipur su mahiroi ma kaya ama mafam sida medical tami aduna mafam se nuai ba yam phajaba mafam aduga yam historic oiba adu mafam mu oi mafam sida like tambagi tongan tongan nuai ba mau ma legani ma have explore dominazi masida nadaba university sing manunga from facilities me am ma hostel ki features adigi sida go opportunities me am do me am check me am internet
magi manungi infrastructure su yam pai Okay. ada magi syllabus se medical council of india ga su yam susuna ba hai tare ko community medicine jaga ra kar work koroga What's your name? Ned Prakash. Where are you from? Basically from India. Which part of India? Uttar Pradesh. So, do you know Manipur? Yes.